ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯥꯏꯄꯥꯛꯄꯤ ꯉꯥꯡꯂꯩꯅꯕ ꯂꯝꯇꯥ ꯊꯥꯒꯤ ꯊꯥꯅꯤꯜꯅ ꯌꯧꯔꯛꯂꯕꯗ ꯃꯇꯝ ꯀꯧꯕꯤ ꯂꯩꯔꯦꯝꯕꯤ ꯃꯥꯅ ꯄꯨꯗꯨꯅ ꯂꯥꯛꯂꯔꯦ ꯉꯁꯤꯁꯨ ꯅꯨꯡꯁꯤꯔ ꯌꯥꯎꯁꯪ ꯀꯨꯝꯍꯩ꯫ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯕ ꯀꯌꯥꯅ ꯃꯆꯨ ꯀꯌꯥꯒꯤ ꯐꯅꯦꯛ ꯃꯆꯥ ꯃꯆꯥ ꯁꯦꯠꯇꯨꯅ ꯑꯄꯥꯕ ꯖꯣꯏꯄꯔ ꯐꯤ ꯃꯆꯥ ꯃꯆꯥ ꯑꯃꯃꯝ ꯏꯟꯗꯨꯅ ꯈꯥꯋꯣꯟ ꯑꯣꯟꯅ ꯏꯟꯗꯨꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯅꯥꯀꯊꯦꯡ ꯂꯥꯎꯗꯨꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯅ ꯆꯠꯂꯤ꯫ ꯅꯨꯡꯉꯥꯏꯖꯕꯅꯤ ꯃꯈꯣꯏꯒꯤꯗꯤ ꯀꯨꯝꯍꯩ ꯑꯁꯤ ꯋꯥꯅ ꯉꯥꯏꯖꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯉꯥꯡ ꯅꯋꯥꯁꯤꯡꯇꯅ ꯉꯥꯏꯕ꯭ꯔꯥ ꯍꯥꯏꯔꯕꯁꯨ ꯂꯥꯟꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪ ꯀꯌꯥꯒꯤꯁꯨ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯍꯧꯅ ꯊꯥꯅꯤ꯫ ꯄꯨꯛꯅꯤꯡ ꯏꯔꯥꯡ ꯂꯥꯡꯅ ꯈꯨꯠ ꯊꯦꯛꯇꯨꯅ ꯉꯥꯏꯖꯕꯅꯤ꯫ ꯌꯥꯆꯪꯂꯛ ꯃꯇꯝꯗ ꯏꯔꯥꯡ ꯂꯥꯡꯅꯩ ꯌꯥꯎꯁꯪꯗꯤ ꯃꯩ ꯊꯥꯕꯒꯤ ꯂꯝꯕꯤ ꯂꯝꯖꯥꯎ ꯄꯨꯡꯅꯤꯜ ꯅꯤꯜꯂꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯂꯩ ꯃꯁꯨ ꯃꯈꯨꯠꯇ ꯊꯥꯎꯃꯩ ꯄꯥꯏꯗꯨꯅ ꯄꯥꯛꯂ ꯁꯦꯡꯒꯥ ꯑꯃꯗ ꯑꯍꯥꯎ ꯑꯊꯨꯝ ꯍꯥꯞꯇꯨꯅ ꯁꯦꯜ ꯑꯁꯣꯏꯕ ꯈꯔ ꯄꯥꯏꯔꯒ ꯊꯣꯔꯛꯏ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯊꯝꯗꯨꯅ ꯊꯧꯅꯤꯔꯕ ꯃꯇꯨꯡ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯇꯝꯅꯥꯅ ꯃꯇꯥꯔꯣꯏꯁꯤꯡꯒ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ, "ꯍꯩ ꯏꯃꯥꯒꯤ ꯕꯦꯝꯃ ꯇꯝꯅꯥ, ꯏꯃꯥ ꯆꯥꯛ ꯊꯥꯡꯒꯠꯅꯕ ꯇꯧꯒꯦ꯫ ꯅꯪ ꯑꯉꯥꯡ ꯂꯥꯛꯄꯒ ꯇꯥꯔꯕꯗꯤ ꯊꯣꯛꯂꯒꯅꯦ ꯅꯥꯀꯊꯦꯡꯒꯥꯗꯣ ꯈꯔ ꯄꯤꯕꯤꯌꯨ ꯍꯩ." "ꯍꯣꯏ ꯏꯃꯥ" ꯍꯥꯏꯔꯒ ꯇꯝꯅ ꯃꯥꯒꯤ ꯃꯇꯥꯔꯣꯏ ꯑꯍꯨꯝꯒ ꯆꯥ ꯕꯣꯔꯥ ꯆꯥꯗꯨꯅ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ "ꯏꯇꯥ, ꯍꯌꯦꯡꯗꯤ ꯁꯦꯜ ꯈꯥꯏꯕ ꯆꯠꯇꯣꯏꯅꯤꯅ ꯉꯟꯇꯥ ꯂꯪꯅꯧꯀꯣ꯫ ꯌꯥꯎꯁꯪ ꯊꯥꯕꯜꯁꯦ ꯅꯣꯡꯃ ꯈꯛꯇꯅꯤ ꯆꯣꯡꯗꯣꯏꯁꯦ꯫ ꯅꯨꯃꯤꯠ ꯂꯩꯅ ꯅꯣꯡꯃꯈꯛ ꯆꯣꯡꯗ꯭ꯔꯗꯤ ꯀꯩꯅꯣ? ꯅꯨꯃꯤꯠ 5ꯅꯤ ꯂꯣꯏ ꯆꯣꯡꯕꯗꯤ ꯉꯝꯃꯣꯏꯍꯦ ꯅꯪꯁꯨ꯫ ꯀꯝꯂꯥꯀꯅꯦ ꯂꯣꯏꯅ ꯇꯦꯛꯄ ꯇꯥꯔꯦ꯫ ꯆꯍꯤ ꯑꯃꯗ ꯃꯥꯟꯖꯃꯥꯒ ꯑꯃꯨꯛꯇꯪ ꯆꯣꯡꯂꯕꯗꯤ ꯌꯥꯔꯦ꯫ ꯑꯗꯨꯅ ꯄꯦꯟꯖꯔꯦ ꯑꯩꯗꯤ꯫ ꯊꯥꯗꯣꯏꯅꯝ ꯑꯩꯗꯤ ꯍꯟꯗꯛ ꯌꯥꯎꯁꯪ ꯊꯥꯕꯜꯁꯤꯗ ꯅꯨꯄꯥ ꯑꯃꯅꯦ ꯊꯣꯛ ꯍꯦꯛꯇ ꯈꯪꯅꯍꯧꯔꯒꯦ ꯈꯜꯂꯦ꯫ ꯈꯨꯟꯊꯛ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯈꯨꯟꯈꯥ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯏꯌꯥ ꯌꯥꯏ꯫ ꯑꯩꯅ ꯅꯨꯄꯥ ꯀꯣꯏꯔꯛꯇ꯭ꯔꯤꯁꯦ ꯌꯥꯝ ꯀꯨꯏꯔꯦꯕ꯫ ꯑꯃꯈꯛ ꯀꯣꯏꯖꯔꯝꯕꯗꯨꯁꯨ ꯅꯨꯄꯤ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯩ ꯑꯩꯁꯨ ꯊꯃꯣꯏꯒꯁꯦ ꯊꯔꯣꯏ ꯑꯄꯨꯝꯕ ꯇꯥꯍꯧꯔꯦ꯫ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯋꯥꯈꯜꯒꯁꯦ ꯈꯔ ꯌꯦꯡꯅꯤꯡꯍꯨꯟꯅꯕ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯍꯧꯔꯒꯦ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯤ꯫ ꯇꯣꯟꯊꯣꯏꯅ ꯀꯣꯏꯍꯧꯔꯣ ꯀꯣꯏꯍꯧꯔꯣ꯫ ꯅꯪꯉꯝꯃꯀꯣ ꯑꯩꯅ ꯅꯍꯥꯟ ꯅꯨꯄꯥꯗꯣ ꯁꯦꯝꯕꯤꯔꯛꯂꯒꯦ ꯍꯥꯏꯁꯨ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯤ ꯃꯩꯁꯥ ꯂꯥꯡꯂꯕꯅꯤ ꯊꯃꯣꯏ ꯀꯥꯏꯔꯕꯤꯅꯤ ꯑꯃꯨꯛ ꯅꯨꯡꯁꯤꯅꯕ ꯊꯝꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯁꯣꯟꯊꯗꯅ ꯂꯩꯈ꯭ꯔꯤꯕ꯫ ꯑꯗꯣ ꯌꯥꯎꯁꯪ ꯂꯥꯛꯄꯁꯤꯗ ꯅꯊꯪꯂꯟ ꯁꯛꯍꯦꯟꯕ ꯑꯃ ꯄꯥꯝꯂꯩ ꯑꯣꯏꯔꯤꯅꯤꯅꯦ ꯅꯠꯇ꯭ꯔꯣ? ꯁꯨꯝ ꯃꯇꯝꯁꯤ ꯍꯧꯈ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯔꯦꯗ꯫ ꯑꯗꯨꯅ ꯋꯥꯈꯜꯁꯦ ꯕꯁꯟꯇ ꯂꯥꯛꯍꯜꯂꯒꯦ ꯈꯜꯂꯛꯄ꯫ ꯀꯥꯟꯅꯗꯦ ꯅꯨꯄꯤ ꯊꯤꯈ꯭ꯔꯕ ꯃꯥꯒꯤꯗꯃꯛ ꯑꯩꯅ ꯋꯥꯔꯨꯗꯅ ꯑꯩꯒꯤ ꯋꯥꯕꯁꯦ ꯎꯕꯤꯒꯗꯧꯁꯨ ꯅꯠꯇꯕꯗ ꯑꯩꯁꯨ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯃꯕꯨꯛ ꯃꯄꯥꯎꯒ ꯐꯕ ꯅꯨꯄꯥ ꯑꯃꯗ ꯌꯨꯝ ꯄꯥꯟꯊꯣꯛꯀꯦ ꯈꯪꯅꯤꯕ꯫ ꯇꯝꯅꯥꯅ "ꯍꯣ ꯄꯥꯜꯂꯣ ꯄꯥꯜꯂꯣ, ꯑꯗꯣ ꯇꯥꯗꯤ ꯄꯥꯟꯈꯤꯅꯨꯍꯦ ꯅꯪꯁꯨ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯌꯦ, ꯃꯊꯪ ꯆꯍꯤ ꯐꯥꯎꯗꯗꯤ ꯂꯩꯁꯥꯕꯤ ꯑꯣꯏꯈꯣ꯫ ꯍꯌꯦꯡ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯂꯩꯁꯥꯕꯤ ꯁꯥꯒꯤ ꯌꯥꯗꯕꯅꯤꯀꯣ꯫ ꯑꯗꯨꯅ ꯃꯊꯪ ꯆꯍꯤ ꯐꯥꯎꯗꯗꯤ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯂꯩꯁꯥꯕꯤ ꯑꯣꯏꯃꯤꯟꯅꯈꯤꯁꯦꯕ꯫ ꯏꯇꯥ ꯇꯝꯅ ꯁꯨꯝ ꯍꯥꯏꯔꯤꯅꯤꯗ꯫ ꯍꯣ ꯄꯥꯟꯈꯤꯔꯣꯏꯌꯦ ꯌꯨꯝꯗꯤ꯫ ꯅꯨꯄꯥ ꯑꯃ ꯁꯨꯝ ꯀꯣꯏꯒꯦ ꯈꯪꯅꯒꯦ ꯈꯟꯕꯩ ꯋꯥꯅꯤ꯫ ꯍꯟꯗꯛ ꯆꯍꯤ ꯌꯨꯝ ꯄꯥꯟꯕꯗꯤ ꯊꯨꯃꯜꯂꯤ꯫ ꯄꯥꯜꯂꯁꯨ ꯈꯔ ꯂꯩꯔꯒ ꯄꯥꯟꯒꯦ꯫ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯁꯨ ꯉꯔꯥꯡ ꯅꯍꯥꯟꯅ ꯂꯨꯍꯣꯡꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯋꯥꯊꯣꯛꯀꯅꯦ ꯇꯣꯏꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯏꯃꯥ ꯄꯥꯕꯗꯣ ꯁꯦꯜ ꯌꯥꯝ ꯆꯤꯜꯂꯦꯕ ꯅꯨꯃꯤꯠ ꯂꯩꯅ꯫ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯨ, ꯊꯥꯕꯜ ꯆꯣꯡꯕꯗ ꯅꯣꯏ ꯀꯩꯀꯩ ꯐꯤ ꯃꯆꯨ ꯏꯟꯅꯗꯣꯏꯅꯣ? ꯑꯩꯗꯤ ꯂꯩ ꯃꯆꯨ ꯏꯟꯅꯤ꯫ ꯇꯝꯅꯥꯅ "ꯑꯩꯗꯤ ꯈꯨꯅꯨ ꯏ ꯃꯆꯨ ꯏꯟꯒꯅꯤ꯫ ꯏꯇꯥ ꯊꯥꯗꯣꯏ ꯅꯪꯗꯤ ꯀꯩ ꯏꯟꯗꯣꯏꯅꯣ? "ꯏꯇꯥ ꯑꯩꯗꯤ ꯑꯁꯪꯕ ꯃꯆꯨ ꯏꯟꯗꯣꯏꯅꯤ꯫ ꯑꯗꯨꯒ ꯏꯇꯥ ꯇꯣꯟꯊꯣꯏꯅ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨ ꯏꯟꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯥꯗꯤ ꯀꯨꯆꯨꯁꯨ ꯉꯧꯔꯣꯛ ꯉꯧꯕꯅꯤꯅ ꯆꯥꯅꯅꯤ." ꯇꯣꯟꯊꯣꯏꯅ "ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯨ, ꯑꯉꯥꯡ ꯃꯌꯥꯝ ꯁꯦꯜ ꯈꯥꯏꯕ ꯆꯠꯅꯕ ꯍꯧꯔ ꯃꯥꯜꯂꯦ꯫ ꯑꯁ꯭ꯋꯥꯏꯐꯥꯎ ꯁꯨꯝ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤꯔꯦ ꯑꯩꯈꯣꯏꯁꯨ? ꯃꯤ ꯁꯨꯝ ꯃꯌꯥꯝ ꯂꯥꯡꯅꯩꯌꯦ, ꯌꯦꯡꯉꯨꯁꯤ." ꯇꯝꯅꯥꯅ "ꯍꯣꯏ ꯊꯣꯛꯎꯁꯤ ꯌꯥꯏꯌꯦ ꯏꯇꯥ꯫ ꯆꯥꯏꯔꯤꯒꯁꯦ ꯑꯝꯇ ꯂꯣꯏꯁꯤꯜꯂꯝꯈꯤꯁꯤ ꯑꯗꯨꯒꯅꯦ ꯊꯨꯔꯁꯦ ꯑꯩꯈꯣꯏꯁꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯆꯥꯔꯝ ꯊꯛꯂꯝꯕꯗꯨ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯒ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄꯗ ꯑꯉꯥꯡ ꯃꯆꯥ ꯃꯈꯣꯏ ꯈꯔ ꯅꯥꯀꯊꯦꯡ ꯅꯤꯕ ꯂꯥꯛꯂꯝꯃꯤ꯫ "ꯅꯥꯀꯊꯦꯡ ꯂꯥꯛꯏ, ꯁꯦꯜ ꯍꯥꯞꯄꯤꯌꯣ." ꯇꯝꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯂꯒ ꯊꯦꯕꯣꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯍꯥꯏ, "ꯊꯦꯕꯣ, ꯅꯪꯗꯤ ꯌꯥꯝ ꯉꯟꯅ ꯅꯥꯀꯊꯦꯡ ꯍꯦꯛꯇ ꯂꯥꯛꯏꯅ꯫ ꯌꯥꯝ ꯉꯟꯗ꯭ꯔꯣ ꯅꯣꯏꯅ ꯂꯥꯛꯏꯁꯤꯕꯣ?" "ꯏꯆꯦ ꯇꯝꯅ, ꯌꯥꯎꯁꯪꯒꯤ ꯃꯩꯗꯨ ꯊꯥꯈ꯭ꯔꯦ, ꯍꯦꯛ ꯂꯣꯏꯕꯒꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯤ ꯏꯆꯦ." "ꯑꯣ, ꯑꯗꯨ ꯊꯦꯕꯣ, ꯏꯆꯦ ꯇꯝꯅꯅ ꯁꯦꯜ ꯄꯤꯔꯒ ꯅꯪ ꯏꯆꯦꯗ ꯀꯩ ꯍꯥꯏꯔꯝꯗꯣꯏꯕ? ꯍꯥꯏꯌꯨ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ." ꯅꯨꯡꯉꯥꯏꯔꯣ ꯍꯥꯏꯔꯝꯗꯣꯏꯅꯤ ꯏꯆꯦ ꯇꯝꯅ, ꯅꯣꯏ ꯁꯦꯜ ꯃꯌꯥꯝ ꯄꯥꯏꯖꯅꯕ." "ꯑꯗꯨꯗꯤ ꯏꯆꯦꯅ ꯁꯦꯜ ꯄꯤꯔꯒꯦ꯫ ꯑꯗꯣ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯑꯅꯤ ꯑꯗꯒꯤ ꯅꯃꯥꯟꯅꯕꯤ ꯑꯅꯤꯁꯤꯗꯤ
ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦ? ꯑꯗꯨꯕꯨ ꯔꯤꯆꯦ ꯇꯝꯅ ꯇꯨ ꯃꯥꯒꯤꯅ ꯕꯦ, ꯃꯥꯒꯤꯅ ꯂꯥꯏꯖꯥ, ꯃꯥꯒꯤꯅ ꯀꯣꯔꯣ, ꯑꯗꯨꯒ ꯃꯥꯒꯤꯅ ꯅꯨꯡꯁꯤꯊꯣꯏꯕ ꯀꯧꯕꯅꯤ. ꯑꯣ ꯌꯥꯝ ꯐꯖꯩꯌꯦ ꯃꯃꯤꯡꯁꯤꯡꯁꯦ, ꯃꯁꯛꯁꯨ ꯂꯣꯏꯅ ꯐꯖꯩ. ꯑꯗꯨꯗꯤ ꯏꯆꯦꯅ ꯅꯣꯏꯒꯤ ꯁꯦꯜ ꯄꯤꯔꯒꯦ, ꯑꯗꯨꯒ ꯑꯍꯥꯎꯕ ꯀꯧꯕꯣꯛꯁꯨ ꯄꯤꯔꯒꯦꯀꯣ. ꯍꯥꯏꯗꯨꯅ ꯇꯝꯅ ꯃꯃꯥ ꯂꯩꯃꯅ ꯊꯝꯂꯝꯕ ꯁꯦꯡꯒꯥꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯁꯦꯜ ꯄꯤꯔꯝꯃꯤ. ꯁꯤꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯅꯦꯛ ꯁꯦꯠꯄꯤ 2ꯒꯤ, ꯑꯗꯨꯒ ꯁꯤꯅꯅꯦ ꯄꯥꯈꯪ ꯃꯆꯥ ꯈꯨꯗꯩ ꯁꯦꯠꯄ 3ꯒꯤ, ꯑꯗꯨꯒ ꯅꯣꯏꯒꯤ ꯀꯕꯣꯛ ꯑꯃꯃꯝꯁꯨ ꯂꯧꯔꯣ. ꯍꯥꯏꯗꯨꯅ ꯁꯦꯜ ꯑꯃꯗꯤ ꯑꯊꯨꯝ ꯑꯍꯥꯎ ꯀꯌꯥꯗꯨ ꯄꯤꯔꯕꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯍꯥꯏ, ꯅꯨꯡꯉꯥꯏꯔꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯖꯔꯣ. ꯍꯥꯏꯔꯒ ꯃꯈꯨꯠ ꯃꯆꯥꯁꯤꯡꯗꯨꯅ ꯇꯝꯅꯥꯒꯤ ꯃꯀꯣꯛꯇꯒ ꯅꯥꯟꯊꯕꯤꯔꯛꯏ ꯊꯦꯕꯣꯅ. ꯑꯗꯨꯗꯤ ꯏꯆꯦ ꯇꯝꯅꯥ, ꯑꯩꯈꯣꯏ ꯑꯇꯩ ꯌꯨꯝꯁꯤꯡꯗꯁꯨ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯍꯥꯏꯔꯝꯂꯒ ꯑꯉꯥꯡꯁꯤꯡꯗꯨ ꯑꯃꯨꯛ ꯆꯦꯟꯈꯤꯔꯝꯃꯤ. ꯅꯨꯡꯁꯤꯔ ꯃꯇꯧ ꯑꯁꯤ ꯌꯦꯡꯂꯝꯂꯒ ꯇꯝꯅ ꯃꯃꯥ ꯂꯩꯃꯗ ꯃꯇꯥꯁꯤꯡꯒ ꯊꯣꯛꯂꯨꯒꯦ ꯍꯥꯏꯔꯝꯂꯒ ꯂꯝꯕꯤ ꯑꯗꯨꯗ ꯉꯥꯍꯧ ꯑꯁꯨꯝ ꯊꯣꯔꯛꯏ. ꯑꯁꯨꯝ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯈꯨꯟꯈꯥꯒꯤ ꯂꯩꯁꯥꯕꯤ ꯊꯥꯕꯜꯗ ꯉꯥꯎꯖꯕꯤꯁꯤꯡꯅ ꯁꯦꯜ ꯈꯥꯏꯕ ꯆꯠꯂꯤꯕꯗꯨ ꯅꯨꯃꯤꯠ ꯂꯩꯅ ꯎꯔꯗꯨꯅ ꯍꯥꯏ, ꯍꯩꯃꯥ ꯏꯇꯥ ꯅꯣꯏꯕꯨ ꯌꯦꯡꯉꯨꯇꯨ, ꯑꯥꯗ ꯃꯣꯏ ꯈꯨꯟꯈꯥꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯁꯦꯜ ꯈꯥꯏꯕ ꯆꯠꯂꯤꯁꯤ ꯌꯦꯡꯉꯨ. ꯇꯣꯟꯊꯣꯏꯅ, ꯍꯣꯏꯅꯦ ꯀꯩꯅꯣ ꯃꯣꯏꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯍꯧꯖꯤꯛꯇꯒꯤ ꯁꯦꯜ ꯈꯥꯏꯕ ꯆꯠꯂꯤꯁꯤꯅ, ꯃꯣꯏꯒꯤꯁꯤꯗꯤ ꯈꯔ ꯄꯛꯄ ꯋꯥꯠꯇ꯭ꯔꯣ? ꯃꯣꯏꯗꯅ ꯊꯥꯕꯜ ꯁꯤꯟꯕ ꯍꯩꯈ꯭ꯔꯕꯁꯤ ꯃꯉꯥꯏꯔꯦ, ꯑꯩꯈꯣꯏꯁꯨ ꯊꯥꯕꯜ ꯁꯤꯟꯗꯣꯏꯅꯤ. ꯑꯗꯣ ꯃꯣꯏꯗꯧꯅ ꯁꯦꯜꯗꯗꯤ ꯆꯣꯞꯇꯦ. ꯅꯠꯇꯦ, ꯌꯥꯎꯁꯪ ꯃꯩ ꯊꯥꯐꯧ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯕꯅꯤꯗ. ꯊꯥꯗꯣꯏꯅꯝ ꯍꯣꯁꯦꯜꯗꯣ ꯇꯞꯇꯅ ꯈꯥꯏꯔꯒ ꯆꯥꯛ ꯆꯥꯅꯗꯣꯏ ꯑꯣꯏꯔꯤꯅꯤ. ꯑꯗꯒꯤ ꯑꯔꯦꯝꯕ ꯈꯔꯗꯨꯅꯅꯦ ꯑꯃꯨꯛ ꯃꯣꯏ ꯃꯁꯦꯜ ꯌꯦꯟꯊꯣꯛꯅꯗꯣꯏꯕ ꯅꯨꯃꯤꯠ ꯂꯩꯅ. ꯑꯗꯣ ꯊꯥꯕꯜꯒꯤ ꯁꯦꯜ ꯈꯥꯏꯕꯁꯦ ꯃꯣꯏ ꯈꯨꯟꯈꯥꯗ ꯑꯗꯨꯝ ꯈꯥꯏꯔꯗꯤ ꯐꯗꯧꯅꯤ. ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯈꯨꯜꯗ ꯆꯪꯂꯒ ꯅꯣꯡꯃꯇ ꯁꯦꯜ ꯈꯥꯏꯔꯨꯗꯦ. ꯑꯗꯨꯒ ꯃꯣꯏꯗꯤ ꯑꯩꯈꯣꯏ ꯈꯨꯜ ꯐꯥꯎꯕ ꯂꯥꯟꯁꯤꯜꯂꯦ ꯇꯧꯔꯤꯁꯦ. ꯑꯗꯒꯤ ꯃꯣꯏꯒꯤ ꯊꯥꯕꯜ ꯍꯥꯟꯅ ꯆꯣꯡꯗꯣꯏꯁꯨ ꯑꯣꯏꯔꯝꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜꯗ ꯑꯃꯨꯛ ꯌꯥꯎꯕ ꯂꯥꯛꯇꯣꯏꯕ. ꯇꯝꯅꯥꯅ, ꯑꯁ ꯏꯇꯥꯁꯤꯡ ꯀꯥꯟꯅꯗꯦꯁꯦ, ꯑꯗꯨꯏ ꯋꯥꯗꯣ ꯇꯣꯛꯂꯣ, ꯃꯣꯏꯒꯤ ꯊꯣꯛꯄꯅꯤ. ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ. ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯅꯔꯁꯤ. ꯍꯌꯦꯡ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯁꯦꯜ ꯈꯥꯏꯕ ꯆꯠꯅꯕ. ꯑꯗꯣ ꯑꯇꯩꯁꯤꯡꯁꯨ ꯑꯌꯨꯛꯇ ꯄꯥꯎꯗꯨ ꯄꯤꯅꯔꯁꯤ. ꯉꯁꯤꯒꯤꯗꯤ ꯍꯟꯅꯔꯁꯤꯀꯣ. ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ. ꯁꯣꯝꯗꯅ ꯈꯨꯟꯈꯥꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯈꯨꯜꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯁꯦꯜ ꯈꯥꯏꯔꯤ. ꯌꯨꯝ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯊꯣꯏꯅ ꯍꯥꯏ, ꯍꯣ ꯃꯤ ꯂꯩꯕ꯭ꯔꯣ? ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯕꯒꯦ? ꯌꯥꯎꯁꯪ ꯊꯥꯕꯜꯒꯤ ꯁꯦꯜ ꯈꯥꯏꯕ ꯂꯥꯛꯏꯌꯦ, ꯈꯔ ꯍꯥꯞꯄꯤꯌꯣ. ꯑꯃꯨꯊꯣꯏꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯕꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯟꯅꯨꯕꯤ ꯑꯃ ꯆꯩꯁꯨ ꯑꯃ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯒ ꯍꯥꯏ, ꯏꯁꯨꯁꯥ ꯅꯥꯀꯊꯦꯡ ꯂꯥꯛꯂꯤꯕꯔꯣ ꯅꯈꯣꯏꯕꯣ? ꯍꯣ ꯃꯤ ꯀꯌꯥꯅꯣ? ꯁꯦ ꯏꯕꯣꯛ ꯁꯦꯜ ꯄꯤꯒꯦ. ꯌꯥꯅꯤ ꯏꯕꯣꯛ, ꯑꯩꯈꯣꯏꯗꯤ ꯅꯥꯀꯊꯦꯡ ꯂꯥꯛꯄ ꯅꯠꯇꯦ, ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯁꯦꯜ ꯈꯥꯏꯕ ꯂꯥꯛꯄꯅꯦ. ꯁꯦꯜ ꯈꯔ ꯌꯥꯝ ꯍꯥꯞꯄꯤꯌꯨ. ꯊꯥꯕꯜꯁꯦ ꯑꯃꯨꯛꯇꯒ ꯅꯠꯇꯦ, ꯍꯟꯗꯛꯇꯤ 2ꯔꯛ ꯆꯣꯡꯗꯣꯏꯅꯦ ꯏꯕꯣꯛ. ꯍꯥ, ꯊꯥꯕꯜꯒꯤ ꯁꯦꯜ ꯄꯤꯌꯣ ꯍꯥꯏꯕ? ꯀꯔꯤꯅꯣꯅꯦ ꯅꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯉꯟꯃꯟꯗ꯭ꯔꯣ ꯏꯕꯦꯝꯃ? ꯌꯥꯎꯁꯪꯗꯤ ꯍꯧꯕꯗꯁꯨ ꯉꯥꯏꯔꯦ. ꯍꯣ ꯑꯕꯣꯛ ꯏꯕꯦꯝꯃ, ꯊꯥꯕꯜꯗꯣ ꯍꯌꯦꯡꯅꯤ ꯆꯣꯡꯗꯣꯏꯁꯦ, ꯑꯗꯨꯒ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯀ. ꯍꯧꯖꯤꯛ ꯁꯦꯜ ꯈꯥꯏꯕ ꯆꯠꯇ꯭ꯔꯗꯤ ꯀꯔꯝ ꯀꯥꯟꯗ ꯈꯥꯏꯌꯨ ꯍꯥꯏꯅꯣ? ꯍꯌꯦꯡ ꯉꯥꯏꯗꯨꯅ ꯑꯃꯨꯛ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯊꯥꯕꯜ ꯀꯥꯏꯕ ꯇꯥꯕ. ꯑꯗꯨꯅ ꯅꯍꯥꯟꯗꯒꯤ ꯍꯧꯔꯦ ꯁꯦꯜ ꯈꯥꯏꯕ ꯆꯠꯄ ꯑꯩꯈꯣꯏꯗꯤ. ꯏꯕꯦꯝꯃ, ꯌꯥꯎꯁꯪꯒꯤ ꯁꯦꯜ ꯈꯥꯏꯕ ꯍꯥꯏꯁꯦ ꯌꯥꯎꯁꯪ ꯃꯩ ꯊꯥꯔ ꯃꯇꯨꯡꯗ ꯆꯠꯅꯕꯅꯤꯀꯣ. ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯅꯣꯏꯒꯤꯁꯤꯅ. ꯇꯧꯅꯤꯡꯕ ꯀꯨꯁꯤꯔꯥꯁꯤ ꯌꯥꯝ ꯇꯧꯋꯦ. ꯋꯥꯒ ꯉꯥꯡꯖꯅꯤꯡꯗ꯭ꯔꯦ, ꯑꯍꯜ ꯑꯣꯏꯔꯅꯕꯨ ꯑꯩꯈꯣꯏꯗꯤ. ꯑꯗꯨꯒꯅꯦ ꯅꯣꯏꯒꯤ ꯁꯦꯜꯗꯣ ꯅꯕꯣꯛꯇꯤ ꯍꯥꯞꯄ ꯉꯝꯂꯣꯏ. ꯍꯅꯨꯕꯤ ꯑꯩꯅ ꯊꯥꯕꯜꯒꯤ ꯁꯦꯜ ꯍꯥꯞꯂꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯁꯤꯔꯝꯗꯥꯏ ꯌꯧꯔꯀꯥꯟꯁꯤꯗ ꯅꯄꯨ ꯏꯕꯨꯡꯉꯣ ꯐꯝꯖꯥꯎ ꯀꯣꯟꯕꯁꯤꯒ ꯊꯥꯕꯜ ꯆꯣꯡꯉ ꯍꯥꯏꯔꯤꯔꯣ? ꯆꯠꯂꯨ ꯑꯩ ꯁꯦꯜꯒ ꯑꯃꯠꯇ ꯍꯥꯞꯄꯣꯏ. ꯄꯥꯈꯪꯗꯒꯤ ꯈꯥꯏꯔꯨꯁꯨ ꯅꯣꯏꯒꯤ ꯁꯦꯜꯗꯣ. ꯍꯩꯃꯥ, ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯅ. ꯍꯣ ꯑꯕꯣꯛ ꯏꯕꯦꯝꯃ, ꯆꯍꯤ ꯑꯃꯒꯤ ꯑꯃꯨꯛꯇꯪ ꯂꯥꯛꯄꯅꯤ. ꯁꯦꯜꯗꯣ ꯂꯨꯄꯥ 5ꯗ ꯑꯣꯏꯔꯕꯁꯨ ꯍꯥꯞꯄꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯁꯤꯔꯝꯗꯥꯏꯗꯨꯗ ꯑꯗꯨꯝ ꯂꯦꯛꯁꯤꯜꯂꯤꯕꯗꯨꯕꯨ ꯍꯌꯦꯡ ꯑꯃꯨꯛ ꯅꯁꯤꯕꯗ ꯁꯦꯜ ꯃꯌꯥꯝꯗꯣ ꯀꯨ ꯃꯅꯨꯡꯗ ꯍꯥꯞꯂꯒ ꯄꯨꯈꯤꯒꯦ ꯍꯥꯏꯔꯣ? ꯍꯦ, ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ? ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ. ꯍꯦ, ꯅꯣꯏ ꯀꯥꯏꯗꯒꯤ ꯂꯥꯛꯂꯤꯅꯣ? ꯍꯥ, ꯈꯨꯟꯗꯛꯀꯤ ꯂꯩꯁꯥꯕꯤꯔꯥ? ꯈꯨꯟꯈꯥ ꯂꯩꯁꯥꯕꯤꯔꯣ? ꯍꯣ, ꯈꯨꯟꯈꯥꯒꯤ ꯅꯤꯡꯊꯤꯖꯕꯤ ꯍꯤꯂꯣꯏ ꯉꯝꯖꯕꯤ ꯂꯩꯁꯥꯕꯤ ꯉꯥꯛꯇꯅꯤ ꯑꯕꯣꯛ ꯍꯅꯨꯕꯤ. ꯑꯗꯨꯅꯅꯤꯗꯅ ꯅꯆꯤꯜꯗꯣ ꯌꯥꯝ ꯀꯜꯂꯤ, ꯏꯀꯥꯏ ꯈꯪꯗꯦꯗꯤ. ꯍꯣ ꯁꯦ, ꯂꯂꯣꯟꯕꯤꯒꯤ ꯆꯤꯟ ꯄꯥꯟꯕꯤ ꯅꯣꯏꯒꯅꯦ ꯋꯥ ꯉꯥꯡꯅꯕꯒ ꯉꯝꯖꯕ ꯅꯠꯇꯦ. ꯁꯤꯀꯤꯁꯤꯃ ꯍꯥꯞꯀꯦꯁꯦ. ꯀꯩꯅꯣꯅꯦ, ꯁꯤꯀꯤꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯗꯣꯏꯕ? ꯅꯠꯇꯦꯕꯣ, ꯁꯤꯀꯤꯁꯤꯅ ꯊꯥꯕꯜ ꯁꯤꯟꯕ ꯌꯥꯕ꯭ꯔꯕ? ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯒꯦꯔꯥ, ꯃꯗꯣ ꯑꯩꯒꯤ ꯉꯝꯖꯕ ꯍꯥꯞꯄꯅꯤ. ꯆꯠꯂꯣ ꯌꯥꯔꯦ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ. ꯁꯤꯀꯤꯁꯤꯗꯤ ꯅꯪꯒꯤ ꯅꯋꯥ ꯍꯅꯨꯕ ꯁꯤꯔꯝꯗꯥꯏꯗꯨꯒꯅꯦ ꯀꯕꯣꯛ ꯂꯩꯔꯒ ꯆꯥꯎꯁꯦ. ꯍꯅꯨꯕꯤ ꯑꯔꯤꯛꯄꯤ, ꯂꯤꯛꯃꯟꯕꯒꯤ ꯅꯪ ꯍꯌꯦꯡ ꯁꯤꯕꯗꯅꯦ ꯃꯩꯒ ꯆꯥꯎꯍꯦ ꯅꯪ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯨꯟꯈꯥꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯄꯦꯠ ꯉꯥꯡꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ. ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯃꯈꯣꯏꯁꯤꯡꯁꯦ. ꯑꯍꯜ ꯂꯃꯟꯗ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯄꯛꯇꯦꯅꯦꯁꯦ. ꯑꯗꯨꯕꯨꯗꯤ ꯅꯨꯃꯤꯗꯥꯡꯁꯤꯗ
ꯁꯦꯜ ꯈꯥꯏꯕ ꯆꯠꯅꯤꯗꯣ ꯍꯥꯏꯅ ꯆꯠꯂꯤꯕ ꯃꯣꯏꯅꯕꯨ ꯀꯌꯥꯝ ꯐꯔꯨꯅꯤꯒꯦꯗ ꯃꯃꯥ ꯃꯄꯥꯅꯒ ꯑꯃꯠꯇ ꯋꯥꯔꯛꯇ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯇꯞꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯃꯊꯣꯏꯁꯨ ꯆꯠꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨꯒ ꯋꯥꯔꯤ ꯁꯥꯔꯤ ꯏꯇꯥ ꯀꯕꯣꯛꯂꯩ ꯍꯧꯖꯤꯛꯀꯤ ꯍꯅꯨꯕꯤꯗꯣ ꯌꯥꯝ ꯐꯨꯅꯤꯡꯗ꯭ꯔ ꯃꯥꯒꯤ ꯃꯇꯧꯗꯣ ꯎꯁꯤꯇ꯭ꯔꯤꯅ ꯃꯥꯏꯗꯣ ꯁꯤꯀꯤ ꯑꯃꯈꯛ ꯍꯥꯞꯄꯗꯅ ꯁꯣꯛꯅꯤꯡꯃꯟꯗꯅ ꯑꯩꯁꯨ ꯃꯃꯥꯏ ꯊꯦꯛ ꯂꯪꯁꯤꯜꯂꯝꯕꯅꯤ ꯂꯧꯗ꯭ꯔꯁꯨ ꯌꯥꯏ ꯃꯥꯒꯤ ꯁꯤꯀꯤ ꯃꯗꯨꯗꯤ ꯍꯣꯏꯅꯦ ꯏꯇꯥ ꯑꯃꯨꯊꯣꯏ ꯁꯦꯜꯗꯣ ꯈꯥꯏꯔꯒ ꯑꯩꯈꯣꯏꯅ ꯊꯥꯕꯜ ꯁꯤꯜꯂꯒ ꯃꯣꯏꯒꯤ ꯃꯆꯥ ꯃꯁꯨꯗꯨꯅ ꯑꯩꯈꯣꯏꯁꯦ ꯄꯥꯏꯔꯒ ꯊꯥꯕꯜ ꯆꯣꯡꯕꯗꯤ ꯂꯥꯛꯇꯣꯏ ꯑꯣꯏꯔꯝꯅꯤꯅꯦ ꯅꯨꯡꯁꯤꯗꯦ ꯑꯝꯇ ꯌꯥꯏꯃꯕꯤꯅ ꯑꯃꯨꯛ ꯑꯗꯣ ꯏꯇꯥꯁꯤꯡ ꯍꯌꯦꯡ ꯑꯌꯨꯛꯁꯦ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯁꯦꯜ ꯈꯥꯏꯕꯗꯨ ꯆꯠꯂꯨꯁꯤꯀꯣ ꯍꯪꯆꯤꯠ ꯆꯥꯛ ꯆꯥꯅꯅꯕ ꯍꯌꯦꯡꯅ ꯑꯃꯨꯛ ꯈꯨꯟꯊꯛꯀꯤ ꯋꯥꯠꯍꯧꯕ ꯌꯨꯝꯁꯤꯡꯗꯒꯤ ꯈꯥꯏꯁꯤ ꯁꯦꯜꯗꯣ ꯑꯗꯨꯒ ꯂꯦꯝꯂꯛꯄ ꯁꯦꯜꯗꯨꯅ ꯑꯩ ꯐꯤ ꯑꯃꯇ ꯂꯩꯍꯧꯒꯦꯕ ꯀꯩꯊꯦꯜꯗꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯀꯤ ꯊꯥꯕꯜ ꯆꯣꯡꯕꯗ ꯁꯦꯠꯅꯕ ꯑꯃꯅ ꯑꯃꯨꯛ ꯍꯩꯃꯥ ꯑꯔꯣꯏꯕ ꯅꯨꯃꯤꯠꯀꯤ ꯊꯥꯕꯜꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯁꯤꯕꯣ ꯑꯁ ꯈꯪꯗꯦ ꯀꯣꯏꯆꯠ ꯆꯠꯂꯒ ꯊꯤꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯁꯤꯕꯨ ꯋꯥꯅꯦꯅ ꯑꯃꯨꯊꯣꯏꯅ ꯑꯩꯗꯤ ꯅꯨꯃꯤꯠ 5ꯅꯤꯁꯦ ꯂꯣꯏꯅ ꯆꯣꯡꯗꯣꯏꯅꯤ ꯍꯣꯔꯦꯟꯁꯨ ꯑꯩꯈꯣꯏ ꯏꯅꯝꯃꯒꯤ ꯃꯄꯥꯝꯂꯣꯝꯗ ꯊꯥꯕꯜ ꯂꯩ ꯍꯥꯏꯌꯦ ꯆꯠꯂꯒ ꯆꯣꯡꯉꯗꯣꯏꯅꯤ ꯌꯥꯝ ꯂꯥꯞꯄꯁꯨ ꯅꯠꯇꯕꯅꯤꯅ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯑꯃꯨꯛ ꯁꯦꯜ ꯈꯥꯏꯕ ꯆꯠꯄ ꯅꯪꯅꯕ ꯍꯜꯂꯛꯇꯣꯏꯕ ꯑꯃꯅ ꯑꯃꯨꯛ ꯑꯗꯣ ꯍꯣꯔꯦꯟ ꯁꯦꯜ ꯌꯦꯟꯊꯣꯛꯅꯕꯗꯣ ꯃꯨꯟꯅ ꯌꯦꯡꯂꯒ ꯌꯦꯟꯅꯁꯤꯀꯣ ꯋꯥꯠꯄ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ ꯍꯣꯏꯍꯦ ꯅꯪꯅꯅꯦ ꯌꯥꯎꯁꯪ ꯂꯥꯛꯄꯁꯤꯗ ꯁꯦꯜ ꯇꯥꯟꯕ ꯊꯣꯔꯛꯄ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯅꯁꯛꯇꯨꯒ ꯅꯨꯄꯥꯝꯇꯅ ꯄꯥꯝꯕꯤꯗ꯭ꯔꯤꯗꯣ ꯅꯪꯒꯤ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯅꯅꯤꯀꯣ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯑꯁꯨꯝ ꯉꯥꯡꯅꯗꯨꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯅꯣꯛꯇꯨꯅ ꯍꯟꯈꯤꯔꯝꯃꯤ ꯀꯨꯝꯍꯩ ꯑꯁꯤꯅ ꯂꯥꯛꯄꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯃꯤꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯌꯥꯎꯕꯖꯥꯠꯅꯤ ꯀꯨꯝ ꯑꯃꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯅꯤ ꯈꯜꯂꯨꯗ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯝꯅ ꯃꯥꯒꯤ ꯃꯇꯥꯔꯣꯏꯁꯤꯡꯒ ꯈꯨꯟꯗꯛꯀꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯁꯦꯜ ꯈꯥꯏꯕ ꯆꯠꯂꯤ ꯃꯆꯨ ꯀꯌꯥꯒꯤ ꯐꯅꯦꯛ ꯈꯣꯏꯗꯣꯡ ꯁꯦꯠꯇꯨꯅ ꯈꯨꯠꯇ ꯈꯨꯖꯤ ꯅꯥꯄꯗ ꯅꯥꯁꯣꯝ ꯁꯥꯡꯅ ꯁꯝꯂꯥꯡ ꯊꯥꯗꯣꯛꯇꯨꯅ ꯇꯞꯅ ꯏꯪꯅ ꯆꯠꯄꯗꯤ ꯑꯎꯕ ꯈꯨꯗꯤꯡꯅ ꯌꯦꯡꯅꯤꯡꯉꯤ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯍꯜꯂꯤ ꯀꯣꯟꯊꯣꯡꯒꯤ ꯋꯥꯁꯠꯇꯨꯅ ꯌꯨꯝꯊꯣꯡ ꯑꯃꯗ ꯆꯪꯂꯛꯇꯨꯅ ꯇꯝꯅꯥꯅ ꯍꯥꯏꯖꯩ ꯏꯅꯝꯃ ꯅꯆꯜꯂꯩꯈꯣꯏ ꯊꯥꯕꯜꯒꯤ ꯁꯦꯜ ꯈꯥꯏꯕ ꯂꯥꯛꯏ ꯑꯉꯝꯕ ꯈꯖꯤꯛꯇ ꯍꯥꯞꯄꯤꯌꯨ ꯏꯅꯝꯃ ꯑꯌꯤꯡꯕꯤꯁꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯧꯃꯟꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏ ꯍꯩꯃꯥ ꯇꯝꯅꯥ ꯅꯈꯣꯏ ꯂꯥꯛꯂꯕ꯭ꯔꯣ ꯂꯥꯛꯑꯣ ꯏꯅꯝꯃ ꯁꯦꯜ ꯍꯥꯞꯄꯤꯒꯦ ꯑꯗꯣ ꯅꯣꯏꯒꯤ ꯊꯥꯕꯜꯁꯤꯕꯨ ꯀꯔꯤ ꯅꯨꯃꯤꯠꯇ ꯁꯤꯜꯂꯤꯅꯣꯅꯦ ꯏꯅꯝꯃ ꯌꯥꯎꯁꯪ ꯂꯣꯏꯕ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯁꯤꯜꯂꯤ ꯏꯅꯝꯃ ꯈꯣꯏꯁꯨ ꯌꯦꯡꯕ ꯂꯥꯛꯄꯤꯌꯨꯀꯣ ꯀꯔꯤꯒꯤ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯑꯕꯦꯝꯁꯨ ꯆꯣꯡꯍꯟꯗꯣꯏꯅꯤ ꯁꯤꯁꯦ ꯏꯅꯝꯃꯅ ꯑꯉꯝꯕ ꯂꯨꯄꯥ2 ꯍꯥꯞꯀꯦꯀꯣ ꯑꯗꯨꯒꯅꯦ ꯅꯣꯏꯒꯤ ꯁꯦꯜꯗꯨꯁꯨ ꯌꯥꯝ ꯇꯥꯕ ꯑꯣꯏꯖꯔꯣ ꯍꯣꯏ ꯏꯅꯝꯃ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯈꯔꯁꯨ ꯆꯠꯀꯗꯧ ꯋꯥꯠꯂꯤ ꯑꯃꯨꯛꯇ ꯆꯠꯆꯔꯨꯈꯤꯒꯦ ꯍꯣꯏ ꯆꯠꯂꯨꯔꯣ ꯍꯥꯏꯗꯨꯅ ꯑꯄꯤꯕ ꯁꯦꯜ ꯑꯗꯨ ꯍꯔꯥꯎ ꯂꯧꯁꯤꯜꯂꯒ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯑꯌꯤꯡꯕꯤꯅ ꯍꯥꯏꯍꯧꯏ ꯐꯖꯈ꯭ꯔꯦꯗꯀꯣ ꯑꯩꯈꯣꯏ ꯈꯨꯟꯊꯛꯀꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯏꯪ ꯇꯞꯂꯗꯅ ꯃꯑꯣꯡ ꯍꯥꯠꯂꯤ ꯂꯩꯁꯤ ꯂꯩꯀꯣꯜꯅꯒ ꯈꯣꯏꯊꯨꯝꯅꯔꯤꯕ ꯑꯗꯨꯅ ꯃꯁꯛꯁꯤꯡꯁꯦ ꯂꯣꯏꯅ ꯐꯖꯍꯜꯂꯤꯅꯦꯁꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯈꯨꯟꯈꯥꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯗꯤ ꯏꯃꯥ ꯏꯕꯦꯝꯃ ꯀꯤꯕꯨ ꯀꯤꯖꯩ ꯁꯦꯜꯁꯤꯕꯨ ꯑꯄꯤꯕ ꯂꯧꯒ ꯌꯥꯗꯦꯅꯦ ꯂꯨꯄꯥ 5ꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯤꯛꯄꯅꯤ ꯀꯥꯏꯅ ꯃꯣꯏꯅꯒ ꯍꯦꯛꯇ ꯂꯦꯞꯊꯣꯛꯈꯤꯗꯅ ꯂꯨꯄꯥ 2 ꯄꯤꯔꯨꯕ ꯑꯩꯉꯣꯟꯗꯒ ꯁꯤꯗꯤ ꯅꯣꯏ ꯅꯋꯥꯒꯤ ꯕꯤ ꯂꯩꯕ ꯐꯥꯎ ꯀꯣꯟꯅꯔꯣꯏ ꯀꯥꯏ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯅꯦ ꯑꯗꯨꯒ ꯁꯦꯜꯗꯨꯁꯨ ꯑꯗꯨꯝ ꯄꯨꯈ꯭ꯔꯤꯕ ꯂꯦꯝꯖꯈꯤꯗ꯭ꯔꯦ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ ꯏꯈꯠ ꯈꯠꯆꯤꯟꯅꯔꯗꯅ ꯃꯃꯥꯏ ꯃꯃꯤꯠꯀ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯒ ꯁꯦꯜ ꯈꯥꯏꯕ ꯆꯠꯂꯤꯅꯤ ꯀꯥꯏꯅ ꯑꯁꯦ ꯍꯧꯖꯤꯛ ꯂꯥꯛꯑꯝꯕꯗꯨꯗꯤ ꯐꯖꯗ꯭ꯔꯥ ꯌꯥꯎꯁꯪ ꯃꯥꯜꯂꯦꯕ ꯑꯗꯨꯒ ꯈꯨꯟꯈꯥꯒꯤꯗꯨꯅ ꯁꯦꯜ ꯃꯨꯟꯕ ꯆꯠꯄ ꯃꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯅꯨꯄꯥꯒ ꯌꯥꯎꯕꯤꯗꯣꯏ ꯃꯥꯟꯗꯤꯌꯦ ꯃꯣꯏꯒꯤ ꯊꯥꯕꯜꯗꯣ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯌꯤꯡꯕꯤ ꯇꯝꯅꯥ ꯑꯃꯗꯤ ꯃꯇꯥꯔꯣꯏꯁꯤꯡꯁꯨ ꯌꯨꯝꯊꯣꯡ ꯑꯃꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯍꯥꯏ ꯇꯝꯅꯥꯅ ꯄꯨꯄꯨ ꯑꯩꯈꯣꯏ ꯌꯥꯎꯁꯪꯒꯤ ꯊꯥꯕꯜꯒꯤ ꯁꯦꯜ ꯈꯥꯏꯕ ꯂꯥꯛꯏꯌꯦ ꯄꯨꯄꯨꯅ ꯑꯉꯝꯕ ꯈꯖꯤꯛꯇ ꯍꯥꯞꯄꯤꯌꯨ ꯍꯩꯃꯥ ꯏꯁꯨ ꯏꯆꯥ ꯅꯈꯣꯏ ꯂꯥꯛꯂꯤꯕ꯭ꯔꯣ ꯄꯨꯄꯨꯁꯨ ꯌꯥꯝꯅꯗꯤ ꯍꯥꯞꯅꯤꯡꯉꯤ ꯑꯗꯨꯕꯨ ꯄꯨꯄꯨꯗꯤ ꯁꯦꯜ ꯑꯃꯠꯇꯁꯨ ꯂꯩꯇꯦꯅꯦ ꯅꯣꯏꯕꯨ ꯉꯥꯏꯈꯣ ꯄꯨꯄꯨꯒꯤ ꯃꯣꯟ ꯃꯈꯥꯗꯅꯦ ꯁꯦꯜ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯃꯗꯨ ꯂꯧꯊꯣꯛꯂꯨꯒꯦ ꯅꯈꯣꯏ ꯉꯥꯏꯔꯝꯃꯨꯀꯣ ꯍꯥꯏꯗꯨꯅ ꯃꯪꯒꯤ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯃꯈꯨꯠꯇ ꯁꯦꯜꯁꯤꯀꯤ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯏ ꯁꯦ ꯏꯁꯨ ꯄꯨꯄꯨꯅ ꯑꯉꯝꯕ ꯍꯥꯞꯀꯦꯀꯣ ꯅꯈꯣꯏ ꯌꯥꯝꯗꯦ ꯍꯥꯏꯅꯨꯀꯣ ꯄꯨꯄꯨꯅ ꯅꯁꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯦꯜ ꯍꯥꯞꯄꯤꯔꯤꯕꯁꯦ ꯃꯁꯤꯅ ꯅꯁꯨ ꯑꯩꯈꯣꯏꯗꯤ ꯍꯔꯥꯎꯖꯔꯤ ꯄꯨꯄꯨꯁꯨ ꯄꯨꯟꯁꯤ ꯁꯥꯡꯅ ꯄꯥꯡꯒꯜ ꯀꯟꯅ ꯍꯤꯡꯕꯤꯀꯣ ꯑꯗꯨꯒꯅꯦ ꯄꯨꯄꯨ ꯅꯁꯨ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜꯁꯨ ꯌꯦꯡꯕ ꯂꯥꯛꯄꯤꯌꯨꯀꯣ ꯏꯅꯥꯛꯀꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯆꯣꯡꯒꯗꯕ ꯊꯥꯕꯜꯅꯤ ꯅꯁꯨ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯅꯁꯨ ꯑꯩꯈꯣꯏ ꯈꯨꯔꯨꯝꯖꯔꯤ ꯄꯨꯄꯨ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯃꯈꯣꯏ ꯂꯣꯏꯅ ꯃꯪꯒꯤꯗ ꯈꯨꯔꯨꯝꯖꯩ ꯃꯇꯧ ꯑꯁꯤꯗ ꯄꯦꯜꯂꯗꯨꯅ ꯃꯪꯒꯤ ꯅꯨꯡꯁꯤꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏ ꯏꯁꯨꯁꯥ ꯅꯄꯨ ꯄꯦꯜꯂꯦ ꯅꯨꯡꯉꯥꯏꯅꯍꯦ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯊꯧꯒꯜꯂꯣꯟ ꯈꯪꯕꯁꯦ ꯅꯈꯣꯏꯒꯨꯝꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ ꯃꯈꯩ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯅ ꯃꯅꯤꯡꯍꯜꯂꯨꯅꯤ ꯍꯥꯏꯕꯒꯦ ꯃꯇꯝꯒꯤ ꯑꯑꯣꯟꯕꯅ ꯄꯨꯔꯛꯄ ꯃꯁꯦꯡ ꯃꯔꯥꯡꯕ ꯌꯥꯎꯖꯗꯕ ꯏꯁꯨ ꯅꯈꯣꯏ ꯃꯌꯥꯝꯅ ꯅꯁꯥꯒꯤ ꯆꯠꯅꯕꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯑꯁꯦ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕꯤ ꯑꯣꯏꯅ ꯊꯝꯂꯧꯀꯣ
ꯑꯁꯨꯝꯅ ꯁꯦꯜ ꯈꯥꯏꯕ ꯀꯣꯏꯅ ꯆꯠꯂꯨꯔꯒ ꯑꯇꯥꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯊꯥꯕꯜ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯗ ꯁꯤꯟꯅꯔꯝꯂꯒ ꯑꯔꯦꯝꯕ ꯁꯦꯜ ꯈꯔꯗꯨꯅ ꯈꯨꯜ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕꯤ ꯏꯔꯩꯃ ꯏꯃꯥꯗ ꯀꯠꯊꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯑꯊꯨꯝ ꯑꯍꯥꯎ ꯎꯍꯩ ꯋꯥꯍꯩ ꯀꯌꯥ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯇꯨꯅ ꯏꯃꯥ ꯏꯔꯩꯃꯒꯤ ꯃꯐꯝꯗ ꯀꯠꯆꯗꯨꯅ ꯃꯁꯤꯅ ꯁꯣꯟꯗꯨꯅ ꯈꯨꯔꯨꯝꯖꯩ ꯇꯝꯅꯥꯅ꯫ ꯏꯃꯥ ꯏꯔꯩꯃ ꯂꯩꯔꯦꯝꯕꯤ, ꯀꯨꯝꯁꯤꯒꯤ ꯑꯔꯣꯏꯕ ꯆꯩꯆꯠ ꯂꯝꯇꯥ ꯊꯥꯅ ꯂꯥꯛꯂꯕꯗ ꯅꯆꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯈꯨꯜ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯍꯥꯞꯂꯛꯄ ꯁꯦꯟꯌꯦꯛ ꯈꯔꯁꯤꯅ ꯏꯃꯥꯒꯤ ꯁꯔꯨꯛ ꯇꯝꯖꯕ ꯂꯥꯛꯆꯔꯤꯌꯦ ꯏꯃꯥ꯫ ꯑꯅꯧꯕ ꯆꯍꯤꯗ ꯂꯥꯛꯄꯗ ꯏꯃꯥꯅ ꯆꯥꯟꯕꯤꯗꯨꯅ ꯈꯨꯜ ꯑꯁꯤꯕꯨ ꯑꯋꯥ ꯑꯅꯥ ꯇꯥꯒꯗꯧꯕ ꯂꯩꯔꯕꯁꯨ ꯇꯦꯡꯀꯣꯛ ꯂꯥꯏꯀꯣꯛ ꯄꯤꯔꯝꯃꯨ꯫ ꯅꯆꯥ ꯑꯩꯈꯣꯏꯅ ꯏꯃꯥꯒꯤ ꯊꯧꯒꯜ ꯇꯧꯖꯕꯗ ꯑꯁꯣꯏ ꯑꯔꯥꯟ ꯀꯤꯕ ꯌꯥꯎꯈ꯭ꯔꯕꯁꯨ ꯑꯄꯪꯕ ꯅꯆꯥꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ꯫ ꯆꯩꯕꯤ ꯆꯩꯊꯦꯛ ꯄꯤꯅꯕꯤꯒꯅꯨꯀꯣ ꯏꯃꯥ, ꯅꯆꯥ ꯅꯃꯣꯝꯅ ꯄꯨꯅꯦꯝꯖꯔꯤ ꯍꯥꯏꯗꯨꯅ ꯂꯩꯔꯦꯝꯕ ꯃꯥꯕꯨ ꯈꯨꯔꯨꯝꯖꯩ꯫ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯅꯨꯡꯁꯤꯔꯗꯨꯅ ꯍꯥꯏ, ꯏꯆꯥꯆꯥ ꯅꯈꯣꯏꯕꯨꯅꯦ ꯏꯃꯥꯅ ꯆꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯅꯣꯏꯒꯤ ꯊꯥꯕꯜ ꯆꯣꯡꯗꯧ ꯅꯨꯃꯤꯠꯀꯥꯗꯣ ꯅꯣꯡ ꯇꯥꯗꯅꯕ ꯏꯃꯥ ꯃꯥꯏꯕꯤꯅꯅꯦ ꯊꯧꯅꯤꯖꯔꯛꯀꯦ꯫ ꯁꯤꯁꯦ ꯏꯃꯥꯗ ꯀꯠꯄꯒꯤ ꯍꯩꯔꯨꯛ ꯍꯩꯔꯥꯒꯁꯦ ꯈꯖꯤꯛ ꯈꯖꯤꯛ ꯄꯨꯈꯨꯋꯣ, ꯌꯨꯝꯗ ꯅꯈꯣꯏ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯨꯁꯨꯁꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯦꯝꯕꯤ ꯃꯥꯕꯨ ꯊꯧꯅꯤꯖꯔꯝꯂꯕ ꯃꯇꯨꯡ ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯈꯨꯟꯈꯥꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯑꯔꯦꯝꯕ ꯁꯦꯜ ꯀꯌా ꯑꯗꯨꯅ ꯉꯥ ꯆꯥꯛ ꯍꯩꯊꯗꯨꯅ ꯌꯥꯏꯃꯕꯤꯒꯤ ꯃꯌꯨꯝ ꯁꯪꯒꯣꯏꯗꯨꯗ ꯆꯥꯛ ꯆꯥꯅꯔꯝꯃꯤ꯫ ꯉꯥ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯄ ꯎꯕꯗ ꯑꯃꯨꯊꯣꯏꯅ ꯍꯥꯏ, ꯍꯩꯃꯥ ꯏꯇꯥꯁꯤꯡ, ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯅꯤꯗꯣ ꯏꯟꯁꯥꯡ ꯉꯥꯏꯗꯨ ꯂꯩꯍꯧꯕꯅꯤ, ꯑꯩꯅ ꯀꯣꯟꯁꯨ ꯄꯨꯔꯛꯈꯤꯗꯥꯏ, ꯑꯝꯇ ꯄꯤꯛ ꯄꯤꯛ ꯊꯟꯅ ꯍꯥꯞꯄꯣꯁꯦ, ꯌꯨꯝꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯤꯜꯂꯨꯒꯦ ꯑꯩ ꯍꯥꯏꯗꯨꯅ ꯑꯃꯨꯊꯣꯏ ꯀꯣꯟꯅꯅꯤ ꯀꯣꯟꯅꯔꯣꯏꯒ ꯈꯪꯗꯈꯩ ꯃꯥꯒꯤ ꯀꯣꯟꯗꯨ ꯊꯟꯅ ꯍꯥꯞꯂꯒ ꯏꯟꯁꯥꯡ ꯑꯗꯨ ꯃꯌꯨꯝꯗ ꯊꯤꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯨꯃꯤꯟ ꯑꯁꯨꯝ ꯌꯦꯡꯂꯝꯕ ꯌꯥꯏꯃꯕꯤ ꯑꯃꯨꯊꯣꯏꯅ ꯆꯠꯈ꯭ꯔꯕꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯃꯁꯤꯡꯒꯗꯨ ꯐꯦꯠ ꯄꯩꯊꯣꯛꯇꯨꯅ ꯍꯥꯏ, ꯎꯁꯤꯠꯈꯤꯗ꯭ꯔꯦ ꯑꯁꯤꯒꯤ ꯑꯃꯝ ꯂꯣꯛꯅꯨꯡꯁꯦ, ꯀꯨꯆꯨꯁꯦ ꯁꯦꯡꯗꯕꯅꯤꯅ ꯃꯤꯒꯤ ꯈꯟꯗꯤ ꯃꯥꯒꯤ ꯃꯌꯨꯝꯒꯤ ꯈꯜꯂꯒ ꯏꯟꯁꯥꯡꯁꯦ ꯇꯞ ꯇꯈꯩ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯩꯅ ꯈꯣꯏꯗꯧꯁꯤ ꯁꯥꯎꯅꯤꯡꯉꯛꯇꯅ ꯀꯣꯛ ꯆꯠꯂꯒꯅꯦ ꯈꯠꯅꯔꯣꯏꯗꯨꯅꯤ ꯌꯦꯡꯉꯨ꯫ ꯀꯦꯊꯕꯤꯅ, ꯃꯥꯅꯤ ꯃꯥꯅꯤ ꯏꯇꯥ ꯌꯥꯏꯃꯕꯤ, ꯃꯁꯤꯒꯤ ꯑꯃꯨꯊꯣꯏꯁꯦ ꯃꯁꯥꯒꯤꯗ ꯈꯟꯕꯅꯤ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯖꯕ ꯃꯤꯗ ꯐꯥꯎ ꯃꯃꯤꯠ ꯌꯦꯡꯂꯩ ꯍꯥꯏꯔꯒ ꯈꯠꯅꯕ ꯍꯧꯕ ꯉꯝꯃꯤꯅꯤꯗꯅ꯫ ꯅꯨꯡꯁꯤꯗꯦ ꯑꯩꯁꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗꯦ꯫ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯑꯩ ꯆꯥꯛ ꯆꯥꯅꯕ ꯆꯠꯀꯅꯤ ꯈꯪꯍꯧꯕꯅꯤ, ꯌꯨꯝ ꯂꯥꯞꯅꯗꯕꯅꯤꯅ, ꯑꯗꯨꯅ ꯃꯥꯒꯤ ꯉꯥ ꯊꯣꯡꯕ ꯌꯦꯟꯊꯣꯡꯕ ꯈꯤꯇꯪ ꯈꯤꯇꯪ ꯑꯝꯇ ꯄꯤꯔꯨꯒꯦ ꯏꯇꯥ, ꯌꯥꯝꯃꯣꯏꯗ ꯁꯤꯒꯤ ꯀꯣꯝꯄꯥꯛ ꯃꯆꯥꯁꯦ ꯁꯤꯗ ꯈꯤꯇꯪ ꯈꯤꯇꯪ ꯍꯥꯞꯀꯦ꯫ ꯍꯧꯖꯤꯛꯇ ꯑꯃ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ, ꯅꯪꯁꯨ ꯑꯃꯨꯛ ꯅꯃꯥꯏꯗꯣ ꯊꯥꯡꯖꯤꯜꯂꯛꯏꯁꯤꯅ ꯀꯩꯅꯣ? ꯅꯪꯗꯤ ꯁꯦꯜ ꯈꯥꯏꯕ ꯆꯠꯄꯁꯨ ꯌꯥꯎꯗꯦ, ꯆꯥꯕꯗꯤ ꯂꯥꯛꯏ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯋꯥꯗꯨꯒꯤ ꯑꯃꯨꯛ ꯊꯤꯟꯕ ꯆꯠꯇꯣꯏꯕ? ꯑꯧ ꯈꯤꯇꯪꯅꯦ, ꯌꯥꯝ ꯄꯤꯗꯣꯏ ꯅꯠꯇꯦꯗ꯫ ꯁꯦꯜ ꯈꯥꯏꯕ ꯆꯠꯄ ꯌꯥꯎꯗ꯭ꯔꯁꯨ ꯑꯩ ꯊꯥꯕꯜ ꯆꯣꯡꯕꯗꯤ ꯌꯥꯎꯗꯣꯏꯁꯤꯗꯤ ꯏꯇꯥ ꯅꯪꯕꯣ꯫ ꯑꯁ ꯑꯩ ꯅꯨꯄꯥꯗꯣ ꯉꯥꯏꯔꯝꯃꯅꯤ, ꯑꯝꯇ ꯄꯤꯔꯨꯈꯤꯒꯦꯀꯣ ꯏꯟꯁꯥꯡꯁꯦ ꯍꯥꯏꯔꯝꯂꯒ ꯀꯦꯊꯕꯤ ꯏꯟꯁꯥꯡꯗꯨ ꯄꯨꯔꯒ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯥꯏꯃꯕꯤꯁꯨ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯍꯧꯏ, ꯃꯋꯥꯅꯤꯅ ꯌꯨꯔꯥꯏ ꯆꯨꯕꯁꯦ ꯄꯥꯝꯖꯈ꯭ꯔꯕꯣꯏꯗꯀꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ꯫ ꯃꯌꯨꯗꯨ ꯊꯛꯆꯤꯜꯂꯒ ꯅꯨꯄꯤ ꯑꯇꯣꯞꯄ ꯃꯇꯧ ꯆꯦꯟꯁꯤꯜꯂꯛꯄ ꯅꯨꯃꯤꯠꯇ ꯃꯁꯤꯕꯨ ꯌꯦꯟ ꯊꯣꯡꯕ ꯁꯤꯡꯉꯨ ꯉꯥ ꯊꯣꯡꯕ ꯁꯤꯡꯉꯨ ꯍꯥꯏꯔꯨꯕ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕ? ꯅꯨꯄꯥ ꯈꯛꯇꯅ ꯅꯨꯄꯤꯗ ꯁꯦꯜ ꯃꯥꯡꯕ ꯅꯠꯇꯦ, ꯅꯨꯄꯤꯁꯨ ꯅꯨꯄꯥꯗ ꯁꯦꯜ ꯃꯥꯡꯕ ꯃꯌꯥꯝ ꯂꯩꯕꯖꯥꯠꯅꯤꯀꯣ꯫ ꯂꯩꯁꯥꯕꯤ ꯑꯃꯅ, ꯉꯥꯏꯈꯣꯅꯤ ꯏꯇꯥ ꯌꯥꯏꯃꯕꯤ, ꯅꯣꯡꯁꯦ ꯃꯪꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯏ, ꯍꯣꯔꯦꯟ ꯊꯥꯕꯜ ꯆꯣꯡꯕ ꯍꯧꯔꯀꯥꯟꯗ ꯐꯔꯛ ꯌꯥꯝ ꯇꯥꯗꯣꯏ ꯃꯥꯜꯂꯦ꯫ ꯏꯅꯦ ꯀꯦꯇꯨꯀꯤꯒꯤ ꯀ꯭ꯋꯥ ꯌꯣꯟꯐꯝꯗꯒꯤ ꯁꯨꯅꯨ ꯆꯐꯨꯗꯨ ꯍꯨꯔꯥꯜꯂꯒ ꯂꯝꯄꯥꯛꯇ ꯐꯨꯝꯍꯧꯁꯤꯔꯣ, ꯍꯣꯔꯦꯟ ꯅꯣꯡ ꯆꯨꯔꯛꯇꯅꯕ? ꯍꯣꯏ ꯆꯥꯛ ꯆꯥꯕꯁꯤ ꯂꯣꯏꯔꯒ ꯀ꯭ꯋꯥ ꯂꯩꯕ ꯆꯠꯄꯗ ꯍꯨꯔꯥꯜꯂꯛꯑꯁꯦ꯫ ꯊꯥꯕꯜ ꯂꯝꯄꯥꯛꯇ ꯐꯨꯝꯖꯤꯜꯂꯝꯃꯒ ꯍꯜꯂꯛꯄꯗꯅꯦ ꯑꯩꯈꯣꯏꯁꯨ ꯏꯔꯨ ꯂꯨꯊꯣꯛꯂꯒ ꯂꯣꯏꯁꯤꯟꯕ ꯀꯦꯕ ꯍꯧꯕ ꯌꯥꯔꯤ꯫ ꯍꯣꯏ ꯑꯩꯗꯤ ꯃꯆꯨꯝ ꯇꯥꯈꯩ ꯀꯦꯗꯣꯏꯅꯤ ꯉꯁꯤꯗꯤ, ꯃꯤꯠꯀꯁꯦ ꯈꯣꯡꯒꯥꯝꯕꯨꯟꯗꯒꯤ ꯍꯥꯃꯣꯛ ꯀꯣꯠꯂꯒ ꯇꯩꯗꯣꯏꯅꯤ ꯃꯨꯁꯨꯛ ꯃꯨꯔꯒ ꯐꯖꯅꯕ ꯍꯥꯏꯗꯨꯅ ꯀ꯭ꯋꯥ ꯌꯣꯟꯕꯤꯒꯤ ꯁꯨꯅꯨ ꯆꯐꯨꯗꯨ ꯍꯨꯔꯥꯜꯂꯤ ꯄꯣꯠꯅꯤ꯫ ꯈꯨꯟꯈꯥꯒꯤ ꯂꯩꯁꯥꯕꯤ ꯊꯥꯕꯜꯗ ꯉꯥꯎꯖꯕꯤꯁꯤꯡꯗꯨ ꯃꯕꯨꯛ ꯁꯦꯜꯗꯤ ꯁꯦꯡꯅꯗꯕꯅ ꯂꯥꯏꯅ ꯋꯥꯔꯛꯄꯒꯨꯝ ꯅꯨꯃꯤꯠꯇꯨ ꯊꯥꯕꯜ ꯆꯣꯡꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯅꯣꯡ ꯍꯩꯊꯔꯛꯏ꯫ ꯃꯃꯤꯠꯇ ꯑꯃꯨꯕ ꯃꯆꯨꯒ ꯁꯪꯕꯤ ꯂꯩꯁꯥꯕꯤꯗꯨꯗꯤ ꯅꯣꯡꯅ ꯆꯣꯠꯂꯕꯗ ꯂꯧꯗ꯭ꯔꯥꯎꯕꯤ ꯍꯦꯛ ꯃꯥꯜꯂ ꯄꯣꯠꯅꯤ꯫ ꯏꯇꯥ ꯑꯁ ꯌꯥꯗ꯭ꯔꯦ, ꯃꯤꯠꯇꯒꯤ ꯑꯃꯨꯕ ꯃꯍꯤ ꯆꯦꯟꯊꯔꯛꯑꯦ, ꯑꯌꯥ ꯑꯁ ꯑꯩꯒꯤ ꯐꯤꯁꯤꯁꯨ ꯂꯣꯏ ꯆꯣꯠꯂꯦ, ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯔꯒ ꯁꯤꯜꯂꯛꯄꯅꯦꯕ, ꯑꯁ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯌꯥꯏꯃꯕꯤꯅ, ꯅꯪꯒꯤ ꯐꯤꯒ ꯂꯥꯏꯔꯤꯍꯦ, ꯑꯁꯨꯛ ꯁꯦꯜ ꯆꯪꯅ ꯁꯤꯟꯖꯕ ꯊꯥꯕꯜꯁꯦ ꯅꯣꯡ ꯍꯤꯡꯆꯥꯕꯤꯁꯤꯅ ꯊꯨꯒꯥꯏꯔꯦ, ꯌꯥꯝ ꯄꯦꯟꯗꯦꯗ, ꯍꯣꯔꯦꯟ ꯐꯥꯎ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯨꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏ ꯁꯤꯕꯣ, ꯑꯗꯨꯝ ꯆꯨꯗꯣꯏꯖꯥꯠꯂꯣ? ꯅꯣꯡ ꯑꯗꯨꯅ ꯑꯁꯨꯝ ꯂꯦꯞꯇ꯭ꯔꯕꯗ ꯄꯥꯈꯪꯁꯤꯡꯁꯨ ꯃꯀꯣꯛꯇ ꯍꯣꯡꯉꯨ ꯃꯅꯥꯅ ꯀꯨꯞꯇꯨꯅ ꯆꯦꯟꯈꯤꯕꯋꯣ, ꯈꯨꯗꯩꯅ ꯃꯀꯣꯛ ꯀꯨꯞꯁꯤꯜꯂꯒ ꯆꯦꯟꯈꯤꯕꯋꯣ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯈꯤꯗ꯭ꯔꯦ, ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯀꯦꯊꯕꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯌꯨꯔꯥꯏ ꯆꯨꯕꯗꯨ ꯍꯟꯈꯤꯕ ꯎꯕꯗ ꯀꯞꯇꯨꯅ ꯂꯥꯎꯏ, ꯍꯩꯃꯥ ꯑꯩ ꯅꯨꯄꯥ ꯆꯦꯟꯈ꯭ꯔꯦ, ꯇꯨ ꯑꯥꯗ ꯆꯦꯟꯈ꯭ꯔꯦ, ꯑꯩ ꯆꯥꯛꯏꯅꯀꯣ, ꯑꯩꯅ ꯋꯥꯅ ꯌꯦꯟ ꯊꯣꯡꯕꯒ ꯊꯤꯜꯂꯒ ꯊꯥꯕꯜ ꯂꯥꯛꯄꯤꯅꯕ ꯃꯇꯣꯜꯒ ꯇꯧꯕꯗꯣ ꯂꯣꯏ ꯃꯥꯡꯖꯔꯦꯕ, ꯅꯣꯡꯁꯤ ꯇꯥꯗ꯭ꯔꯗꯤ ꯌꯥꯝꯃꯛ ꯌꯥꯗ꯭ꯔꯕꯖꯥꯠꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯃꯨꯊꯣꯏꯅ, ꯑꯩꯅ
ꯉꯁꯤꯒꯤ ꯊꯥꯕꯜ ꯆꯣꯡꯕꯁꯤꯗ ꯅꯨꯄꯥ ꯑꯝꯇ ꯐꯥꯎꯒꯦ ꯈꯟꯕꯁꯦ ꯈꯠꯃꯜꯂꯗꯤ ꯖꯒꯣꯏ ꯌꯧꯍꯟꯗꯦ ꯍꯥꯏꯕꯗꯣ ꯍꯦꯛ ꯊꯣꯛꯏ ꯇꯧꯔꯤꯁꯤ ꯃꯁꯤꯒꯤ ꯅꯣꯡꯁꯦ ꯁꯥꯞ ꯇꯧꯗꯨ ꯌꯦꯡꯉꯣ ꯑꯩꯅ ꯉꯁꯤ ꯅꯣꯡ ꯏꯕꯦꯝꯃ ꯃꯤꯐꯠꯇ ꯑꯩꯅ ꯅꯨꯄꯥ ꯐꯪꯗ꯭ꯔꯒ ꯅꯪ ꯄꯦꯜꯂꯣꯏꯍꯦ ꯅꯪ ꯍꯥꯏꯗꯨꯅ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯂꯒ ꯀꯟꯅ ꯀꯟꯅ ꯂꯥꯎꯖꯩ ꯎꯄꯥꯏ ꯂꯩꯇꯦ ꯃꯍꯧꯁꯥ ꯏꯃꯥꯒꯤ ꯈꯨꯗꯣꯜꯅꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯖꯨꯅ ꯂꯦꯞꯄ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯕꯗ ꯊꯥꯕꯜꯁꯨ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈꯤ ꯃꯇꯝꯅ ꯍꯧꯖꯤꯟꯈꯤꯕꯅ ꯌꯥꯎꯁꯪꯒꯤ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯂꯥꯛꯂꯕꯗ ꯉꯁꯤꯁꯨ ꯈꯨꯟꯈꯥꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯅꯤꯔꯛ ꯁꯨꯕ ꯊꯥꯕꯜ ꯆꯣꯡꯅꯕ ꯁꯦꯝ ꯁꯥꯔꯤ ꯃꯤꯌꯥꯝꯒ ꯃꯥꯟꯅꯗ ꯃꯇꯧꯅꯤ ꯃꯈꯣꯏꯅ ꯊꯥꯕꯜꯗ ꯉꯥꯎꯖꯕꯁꯤꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯔꯝ ꯑꯁꯤꯅꯕꯨ ꯀꯨꯝ ꯑꯃꯗ ꯊꯥꯕꯜ ꯑꯅꯤꯔꯛ ꯍꯦꯛ ꯆꯣꯡꯂꯤꯕꯅꯤ ꯃꯌꯥꯝ ꯊꯥꯕꯜ ꯍꯧꯔꯁꯤ ꯑꯩꯈꯣꯏ ꯑꯣꯔꯀꯦꯁꯇ꯭ꯔꯥ ꯔꯦꯗꯤ ꯇꯧ ꯊꯤꯟꯕꯤꯔꯣ ꯌꯥꯔꯦ ꯁ꯭ꯇꯥꯔꯠ ꯇꯧꯕꯤꯔꯣ ꯊꯥꯕꯜ ꯆꯣꯡꯕꯤꯔꯣ ꯃꯈꯣꯡ ꯍꯧꯕꯤꯔꯣ ꯉꯁꯤꯗꯤ ꯅꯣꯡꯁꯨ ꯆꯨꯔꯛꯈꯤꯗ꯭ꯔꯦ ꯈꯨꯠꯀ ꯄꯥꯏꯅꯗꯨꯅ ꯊꯃꯣꯏ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯅ ꯇꯥꯟꯊꯥ ꯆꯥꯅ ꯊꯥꯕꯜ ꯆꯣꯡꯏ ꯊꯥꯕꯜ ꯃꯀꯣꯛꯁꯤꯡꯒꯤ ꯅꯨꯄꯤ ꯃꯈꯣꯏ ꯈꯔꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯄꯥꯁꯤꯡꯁꯨ ꯂꯥꯛꯇꯨꯅ ꯊꯥꯕꯜ ꯑꯁꯨꯝ ꯆꯣꯡꯂꯛꯄꯅ ꯀꯦꯊꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯌꯨꯔꯥꯏ ꯁꯨꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ ꯅꯨꯄꯤ ꯑꯇꯣꯞꯄꯒꯤ ꯃꯈꯨꯠꯀ ꯄꯥꯏꯔꯒ ꯋꯥꯔꯤ ꯆꯤꯛꯊꯅꯗꯨꯅ ꯆꯣꯡꯂꯤꯕꯗꯨ ꯎꯕꯗ ꯀꯦꯊꯕꯤ ꯌꯥꯏꯃꯕꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯍꯩꯃꯥ ꯏꯇꯥ ꯌꯥꯏꯃꯕꯤ ꯌꯦꯡꯉꯣ ꯑꯥꯗ ꯑꯩꯒꯤ ꯇꯥ ꯆꯥꯏꯁꯦꯟ ꯑꯁꯦ ꯅꯨꯄꯤ ꯃꯣꯟꯇꯦꯛ ꯃꯥꯟꯕꯤ ꯑꯃꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯔꯤꯗꯣ ꯁꯤꯗꯤ ꯑꯩ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯀꯗꯣꯔꯦꯕꯣ ꯑꯩ ꯍꯥꯠꯇꯣꯛꯑꯒꯦ ꯑꯁꯤ ꯑꯅꯤꯁꯤ ꯏꯇꯥ ꯍꯥꯠꯂꯨꯔꯒꯦꯗꯣ ꯉꯥꯏꯈꯣꯍꯦ ꯌꯨꯔꯥꯏ ꯁꯨꯕꯁꯦ ꯑꯝꯇ ꯌꯦꯡꯂꯨꯈꯤꯗꯣ ꯑꯗꯨꯗꯣ ꯅꯪꯒꯤ ꯃꯅꯤꯡꯗ ꯅꯨꯄꯥ ꯅꯥꯞ ꯅꯥꯞ ꯂꯥꯎꯕ ꯑꯃ ꯅꯈꯨꯠ ꯄꯥꯏꯔꯤꯗꯣ ꯃꯗꯨ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯜꯂꯣ ꯀꯩ ꯀꯥꯟꯅꯒꯦ ꯁꯤꯗꯣꯏ ꯀꯨꯏꯗ꯭ꯔꯕ ꯌꯨꯔꯥꯏ ꯁꯨꯕꯁꯤꯒꯤ ꯅꯪꯅ ꯃꯤ ꯍꯥꯠꯇꯣꯏ ꯇꯥꯟꯗ꯭ꯔꯣ ꯒꯙꯥ ꯅꯨꯄꯤꯁꯤꯗꯤ ꯀꯦꯊꯕꯤꯁꯨ ꯃꯃꯥꯏꯗꯣ ꯈꯖꯤꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯃꯁꯛ ꯐꯖꯕ ꯃꯁꯥ ꯅꯥꯟꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯅꯣꯛꯃꯤ ꯃꯥꯕꯨ ꯌꯦꯡꯂꯤꯕꯗꯨ ꯎꯕꯗ ꯀꯦꯊꯕꯤ ꯊꯃꯣꯏꯒꯗꯨ ꯄꯦꯟꯖꯩ ꯍꯔꯥꯎ ꯌꯥꯏꯃꯕꯤꯒꯤ ꯅꯥꯀꯣꯡꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯏꯇꯥ ꯑꯩ ꯌꯨꯔꯥꯏ ꯁꯨꯕꯒ ꯇꯣꯛꯅꯔꯦ ꯉꯁꯤꯗꯒꯤ ꯁꯤ ꯑꯣꯏꯅ ꯀꯣꯏꯔꯅꯤ ꯃꯁꯛꯁꯤ ꯀꯩꯅꯣ ꯈꯨꯐꯖ ꯆꯥꯗ꯭ꯔꯦꯕꯤ ꯌꯥꯏꯃꯕꯤꯁꯨ ꯅꯣꯛꯂꯒ ꯄꯤꯁꯨꯝꯒꯗꯨ ꯐꯠꯐꯠ ꯀꯥꯞꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯖꯤꯜꯂꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯀꯦꯊꯕꯤꯁꯨ ꯃꯈꯣꯜꯒꯗꯨ ꯁꯦꯝꯂꯒ ꯏꯕꯨꯡꯕꯨ ꯀꯩ ꯂꯝꯗꯒꯤꯅꯣ ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯤꯕꯒꯦ ꯏꯆꯜ ꯑꯩꯁꯦ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ ꯃꯤꯡꯅ ꯆꯥꯎꯕ ꯀꯧꯏ ꯈꯣꯟꯖꯦꯜꯗꯨꯗ ꯀꯦꯊꯕꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯦ ꯀꯩꯅꯣ ꯁꯤꯗꯤ ꯄꯨꯔꯥ ꯏꯔꯣꯏꯅꯤꯅ ꯃꯁꯥꯁꯤꯅ ꯋꯥꯡ ꯆꯥꯎꯔꯤꯕ ꯃꯁꯛꯅ ꯃꯔꯣꯜ ꯐꯖꯔꯤꯕ ꯑꯗꯨꯒ ꯈꯣꯟꯖꯦꯜꯅ ꯃꯦꯡ ꯂꯥꯎꯏ ꯑꯁ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕꯀꯣ ꯑꯗꯣ ꯃꯁꯛ ꯐꯖꯕꯁꯤꯗ ꯌꯥꯕꯨꯗꯤ ꯌꯥꯔꯦꯗ ꯋꯥ ꯌꯥꯝ ꯇꯣꯏꯅ ꯉꯥꯡꯒꯅꯨ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯁꯤꯗꯨꯝ ꯀꯣꯏꯁꯤꯜꯂꯒꯦ ꯌꯨꯔꯥꯏ ꯁꯨꯕꯁꯤꯒ ꯀꯣꯏꯅꯗꯧ ꯁꯔꯨꯛꯄꯨꯗꯤ ꯍꯥꯏꯗꯨꯅ ꯀꯦꯊꯕꯤ ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯜꯂꯤ ꯀꯦꯊꯕꯤꯒꯤ ꯃꯇꯧ ꯂꯥꯝꯅ ꯎꯔꯤꯕ ꯆꯥꯏꯁꯦꯟꯁꯨ ꯃꯥꯅ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯕꯗꯤ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯀꯦꯊꯕꯤꯅ ꯅꯨꯄꯥ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯕꯗꯨ ꯎꯕꯗ ꯑꯌꯥꯛꯄ ꯃꯍꯤ ꯈꯔ ꯊꯛꯆꯤꯜꯂꯛꯄꯒ ꯏꯀꯥꯏ ꯈꯪꯗꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯅꯨꯄꯥ ꯅꯪ ꯅꯇꯨꯒꯨꯝꯗ ꯂꯩꯖꯗ꯭ꯔꯣ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯋꯥꯔꯤ ꯁꯥꯐꯝ ꯂꯩꯇ꯭ꯔꯕꯣ ꯀꯦꯊꯕꯤꯅ ꯍꯦ ꯌꯨꯔꯥꯏ ꯁꯨꯕ ꯅꯪꯅ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯋꯥꯔꯤ ꯁꯥꯕꯗꯤ ꯌꯥꯔꯒ ꯑꯩꯅ ꯁꯥꯕꯗꯤ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯍꯥ ꯁꯤ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯆꯠꯂꯨ ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯁꯥꯎꯔꯁꯨ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯈꯔ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯃꯥꯒꯤ ꯃꯇꯥꯎ ꯅꯣꯡꯊꯣꯜꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏ ꯏꯇꯥꯎ ꯀꯩꯗꯧꯔꯦ ꯀꯩꯅꯣ ꯃꯣꯏꯅ ꯍꯥꯏꯁꯤꯕꯣ ꯍꯣꯏ ꯏꯇꯥꯎ ꯃꯣꯏꯅ ꯑꯩꯁꯦ ꯅꯨꯄꯤ ꯂꯩꯖꯗ꯭ꯔꯕ ꯀꯦꯊꯕꯤꯁꯦ ꯃꯥꯏ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗ ꯆꯥꯏꯁꯦꯟꯒꯤ ꯃꯃꯥꯟꯅꯕ ꯀꯣꯟꯗꯨꯝ ꯀꯔꯦꯝꯅꯅ ꯅꯣꯛꯇꯨꯅ ꯍꯩꯃꯥ ꯀꯩꯅꯣ ꯁꯤꯗꯤ ꯅꯨꯄꯥꯔꯣ ꯏꯔꯣꯏꯔꯣ ꯁꯣꯝꯁꯤꯕꯣ ꯍꯦ ꯃꯤ ꯎꯁꯤꯠꯇꯕ ꯇꯧꯅꯨ ꯑꯩ ꯁꯥꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯅꯣꯏ ꯀꯣꯟꯗꯨꯝ ꯀꯔꯦꯝꯅꯅ ꯍꯣꯏꯃ ꯌꯥꯝ ꯀꯤꯖꯩꯀꯣ ꯀꯩꯗꯧꯗꯣꯏꯅꯣ ꯅꯪꯅ ꯍꯥ ꯈꯨꯠꯁꯤꯅ ꯈꯣꯠꯄꯤꯒꯦ ꯍꯥꯏꯔꯣ ꯑꯣ ꯇꯥꯗ ꯏꯔꯣꯏ ꯑꯁꯨꯝꯅ ꯀꯔꯦꯝꯅꯕꯁꯤꯗ ꯅꯣꯡꯊꯣꯜꯁꯨ ꯁꯥꯎꯅꯤꯡꯂꯗꯨꯅ ꯍꯥꯏ ꯍꯦ ꯅꯣꯏ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯋꯥꯔꯛꯄꯤꯌꯨ ꯍꯥꯏꯔꯣ ꯅꯣꯏꯒꯤꯁꯦ ꯍꯥ ꯅꯣꯏ ꯋꯥꯔꯛꯄꯤꯌꯨ ꯍꯥꯏꯔꯣ ꯀꯣꯟꯗꯨꯝ ꯃꯆꯤꯟ ꯆꯦꯛꯁꯤꯜꯂꯒ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯇꯨꯅ ꯁꯤꯌꯥ ꯃꯁꯤ ꯋꯥꯖꯥꯎ ꯌꯥꯝ ꯉꯥꯡꯉꯤꯅꯦ ꯍꯦ ꯇꯧ ꯆꯥꯏꯁꯦꯟ ꯃꯁꯤ ꯄꯨꯔꯒꯦ ꯃꯁꯤ ꯑꯌꯥꯕꯗꯨ ꯄꯤꯔꯣ ꯃꯃꯥꯏꯁꯤꯗ ꯀꯤꯅ ꯊꯤꯟꯖꯤꯟꯒꯦ ꯇꯥꯎ ꯑꯌꯥꯕꯗꯨ ꯄꯤꯔꯣ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅꯒ ꯀꯟꯕꯅꯦ ꯆꯥꯏꯁꯦꯟꯁꯨ ꯆꯥꯎꯃꯟꯈꯤꯕꯅ ꯆꯥꯎꯕꯗ ꯀꯤꯅ ꯍꯦꯛꯇ ꯊꯤꯟꯖꯤꯜꯂꯤ ꯑꯌꯣ ꯑꯩ ꯁꯤꯔꯦ ꯏꯇꯥꯎ ꯅꯣꯡꯊꯣꯜ ꯐꯨꯕ ꯍꯧꯔꯣ ꯌꯥꯗꯦ ꯅꯪꯁꯨ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯐꯨꯅꯔꯛꯏ ꯊꯥꯕꯜ ꯑꯗꯨꯗꯤ ꯀꯥꯏꯗꯅꯕ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯃꯈꯣꯏ ꯈꯔꯗꯨ ꯋꯥꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯥꯕꯜꯗꯤ ꯐꯖꯈꯤꯗ꯭ꯔꯤ
มีวางงังนบนุงไงนบะทับลอยด้วยลอยสินขีเฮาคราบดนุมิตอสินะมาทางกินุมิตหลากเลยงสิดีคุณทักกิทับลทรงบนุมิตนี่มาบุ้งว่าป้าออยบสิงนะทับลทรงพำลำปากอดุดานิ่งที่ในเสียนบิรีบดุมาเดงปังสิลำละกะในสาบิมค่อยมายามสุมายุมดานนรักเลยนุมิตอสิบุงไงจารีบะปากขังไว้บะมาค่อยอันนี้สุปุครีมาป้าละดุเลยรีบะนุงปากอดุดพัมดุนะมาคงคุนิงกะดุตักเลยอีรูลูนานุกมีนิ่งคมบรรหายอีดอกไปเลยโอเรนดีนาซาโนมาเกอทับลทรงดุรินให้ดุดาคุนิงกะได้ดอกกุยมันคริกอตะคงกะดอกเชการะกุตาร์นาสักพัจริดูบูยาริกายไปได้งานมาสู่นกตุนตับนักคุมเลยหัวอีสานนั่นสัจดีโอเรนไอ้คุยอีสานเอากีมาตารุสิงนะไอ้กินุสีบีมาบูนกนบีนี่อะตุนงสิดีเนี่ยไอ้มาใจบุงมาละก็จะแต่ไปยาดับนี่มาสิวาเสียนุปีพังดับนังเดดีข้างกุยอีเต้าอีบุกโอ้อีเต้าไหนสิดีนังเดมาใจบุงโอยละดีไอ้เนอเซลุงมุตารินะอามามันนิ่งเด็กกุยอินนะบะมีนายตัวเนี่ยนังเดบุเห็นด้วยสิเดี๋ยวไปเต้าหนึ่งคนปะนังสู้นังกินนุปีตัวเลยดีนุปีมากีดับนัสกัดพัจรก็จะนิ่งโอยจ้ะดูแก่ไปนี่นังโนวักเขาตัวเสร็จแล้วนั่นปูเร็บไอ้ชุนุปีตัวป้าข้างละบรออะเดอมาสักพัจบิมเตอเทงเงินตัวบสิเดอสุ่มตันนั่นเลยไปวันมารำสิกินี่ไอ้เนอทับลทรงมันสัตว์สุรกุดีอีตัวเลยดีไอ้ทับลทรงมันก็อัตสันลุยไอ้กินปีเนอส่งมันไม่ต่อตุกันเดสักกันยังดีสุมิไอ้สู้ไอ้กินปีเนอส่งมันไม่สิขัดตันนี่สักแค่ขันจาริสิอะตัวนัตบิเดอนุ่งตีกินทับลที่ตัวเนอปังส่งส่งมันดูปาดไอ้ที่นัตติหอยเต้าไปเลยไอ้คุยดียามเลี้ยมันดูปานี่กันอีตัวยาวดับทับลไอ้คุยส่งดีอาสมนวาริสานารีไงมันจะสู้มังอักษรนพดีมายันสินดุนะมาคุตตาสัพพูมาสามาไปดุนะอิรุลุซาบลักลามีมาตาวันนี้เลยบ่อุบดาสังสิลักตุนะหายโหไอ้ไลอิสระปีนพุทธิบสิงฮิโซคราปุริสิปุนลูมินารสิจิงฮิสิงไงบดไอ้เทงดอกรีนิงคมบนะไอ้นังสายเท่าบลามบดสิงพุทธบลอยจีนะเลวริดิมาสิกิสันนั่นเลยพวกมันบดปัสโหไกโนสิปุระดีคราลุซาบิกิสิพิโรสิสิดาโหลุซาบิโอนั่นไงเนี่ยไอ้คุยเต้านิ่งคมบดีกระตันสุจริตสู้ยามกิสันนิ่งมันอีกครั้งเดินจิงฮิเซอุบิเรดอีอดีตต่อนุ้ยบูว่าอรูบดีเลยดิไปได้งานบ้ามาไม่อนสิลักตุนะไอ้นุ้ยเต้ามันจ้ะอรูบว่าให้บ่ไอ้กินุปีโตมาสิที่เดบยาเดบไอ้นุปีมายามป้าไปมาสักพัฒน์ระสุยัยดนุปีก็มันเดินไอ้บูมีเนอนุปาเนี่ยฮับเดบท่าเจอร์ไปสินี่อรูบว่าให้สิเต้านิ่งคมมันอะทุกอย่างโหดูที่นั่งไงก็เลยน่าสักคนนี้เต้าไอ้สุนัขสู้เสียลงมังงักตัวนี้นุปีเนี่ยป้ามีเดบอะดอไอ้คนนั้นทับลงมาสัตว์ตัวเสียนุปีที่มาสัตว์ตัวนี้หัวเรียนนะบ่ตัวไม่น่าพังเจอเกมขันลุนดูสิเฮ้ยไอ้กี่ดีอเมริกดียาร์มาสักกันต่อหิงสาบิมันจะดีไอ้ต้องคอยเจอกี่ขันอีต้องนิ่งคมปะนั่งไงก็หัวเรียนที่มีน่าสิก็อีต้องไปเรียนกี่บุดีวันนี้ก็วิจิเฮ้ยที่สิแล้วตัวพาริสิอันเดิมอีรู้สิสิ่งนี้รู้เจอสิหัวเรียนมันนำนุ่งชินนะบ่นุปีดีนุ่งชินมันนำเดียมเงาบ่เนี่ยอะดูก็โกกตาไอ้คุยมันน่าเสียนบ่สังบริมันน่ากี่เท่าต่อมาดูคราแต่สิลก็จะสินุปีน่ะเงาเนี่ยหายตัวนั้นมาคอยหุ่มดูปุ่นในอิรุลุซามินอาสมนั้นมีดังไว้กี่มาทำอสิลักลาบดาคนตะกี้เลยสาบิกายาสุเกจมังซาดุนะทับลทรงดับลอยสินใจอินคัดจรักลีบีโทษละหักสังดาอาบาบะไว้รังพิเศษสัตไปอินาพีอเมอินสิลิควางดามาเยกไหนบัทำบาเลยของพนิกเซตุนะของเซตมาซามาสุกีรีจุมนั้นซุ่มตาบิสำลังมาบุหายหุ่มนัทดุกตุนะเลยเจอสุรนาสมอามาสุสินสิลิกกทักตะละสิงมาพลกุมละอุริกเซตนาตังเซตุนะสนานาเลยเตียงอวยตุนะทับลทรงบุทรักเลยตามนะท่าโดยต้นถอยนุมิดเลยมาคุยปุณณธุรกลีลำตากิทานิลบุงกำซาบีอิงเลสักตั้มอุบดาทำมวยเป็นใจตั้มบรรดุป้าอริบมาคุยโซตั้มนานมงหาดลากผู้อุบดาไปได้งานบ้าลาบในยังเจดุนะว่าเขาเดินขันใจลากันดูยาดบะกุมซีใส่กิยกสังทับนะนางไอคุดกับคุจิงปาลอยนะดุนะกสิสัวบุทับลิสมินังกระดริตับนะโอยบิวนังนะไอกีมากิมาบุนังตะนี่ไอกีทำมวยนุสิดาลาดจะบินุสิบีนังยาวเดินทับดีไอ้น้องมุตสยองนิ่งลุดีงั้นสิดีนุ่งชีวิตนักทำไว้เป็นทับลทรงละกี่ตามนาสุไปได้งานมาอุบดักมุมวนขจิกนกเสดุนะสังสิลักตุนะหายอีโบไอ้บุงไงไปตัวว่าปะว่าเด็ดอะตุตำนะสิไอ้เนอนังกินนาสมเสมลักปุ่นี่นาสมเสงั้นสิดีนังเนอเย็ดกินน้ำนาสินบิโอตามนาสุนาสมมาดูบุลาวดูนะตับนะมากิเย็ดกินน้ำนาสินสิลี
ꯑꯃꯨꯛꯁꯨ ꯅꯨꯄꯥ ꯃꯥꯒꯤ ꯏꯪ ꯂꯦꯝꯕ ꯁꯛꯇꯝ ꯌꯦꯡꯖꯗꯨꯅ ꯃꯣꯃꯣ ꯅꯣꯛꯆꯩ꯫ ꯃꯖꯥꯏ ꯕꯨꯡꯉꯣꯅ ꯍꯦꯟꯕ ꯅꯠꯇꯦ ꯄꯣꯏꯔꯩ ꯉꯥꯟꯕꯒꯤ ꯁꯛꯇꯝꯗꯤ ꯀꯨꯟꯖꯥ ꯃꯊꯨꯞ ꯅꯥꯏꯔꯤꯕ ꯃꯥꯒꯤ ꯐꯩꯖꯣꯝ ꯄꯨꯝꯌꯥꯠ ꯑꯉꯧꯕ, ꯈꯥꯒꯣꯟ ꯑꯣꯟꯗꯨꯅ ꯌꯥꯜꯂꯤꯕ ꯑꯉꯧꯕ ꯏꯅꯐꯤ, ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯁꯪꯕ꯭ꯔꯩꯒꯤ ꯊꯥꯎ ꯇꯩꯗꯨꯅ ꯃꯄꯣꯞ ꯀꯥꯏꯗ꯭ꯔ ꯁꯝ ꯃꯔꯛꯇꯒꯤ ꯂꯥꯏꯕꯛꯇ ꯁꯥꯏ ꯃꯔꯨ ꯃꯔꯨ ꯈꯖꯤꯛꯁꯨ ꯇꯥꯔꯛꯂꯤ꯫ ꯂꯥꯏꯕꯛꯇ ꯅꯝꯂꯤꯕ ꯃꯥꯂꯦꯝ ꯂꯩꯁꯥꯅ ꯑꯃꯨꯛꯁꯨ ꯃꯒꯨꯜ ꯍꯦꯟꯅ ꯍꯥꯞꯄꯒꯨꯝꯂꯤ꯫ ꯍꯧꯔꯛꯂꯦ ꯆꯣꯡꯕ ꯀꯨꯝꯁꯤ ꯆꯍꯤ ꯌꯥꯎꯁꯪ ꯊꯥꯕꯜ ꯄꯥꯈꯪ ꯂꯩꯁꯥ ꯄꯨꯟꯅ ꯃꯆꯤꯟꯗ ꯏꯁꯩꯁꯨ ꯁꯛꯂꯤ꯫ ꯉꯁꯤꯅ ꯂꯥꯏꯔꯦꯟ ꯅꯣꯡꯖꯥꯗ ꯄꯟꯊꯧꯒꯤ ꯁꯨꯃꯥꯡ ꯃꯀꯣꯏꯕꯨꯡ, ꯈꯩꯅꯗ ꯌꯥꯡꯀꯣꯛ ꯃꯑꯣꯡꯅꯤ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯅ ꯈꯨꯖꯦꯡ ꯄꯥꯂꯣꯏꯅ ꯂꯩꯔꯥꯡ ꯄꯔꯦꯡ ꯂꯦꯡꯕꯒꯨꯝ ꯂꯦꯡꯂꯛꯂꯤꯗꯣ ꯂꯦꯡꯂꯛꯂꯤ꯫ ꯈꯨꯟꯖꯥꯎ ꯂꯩꯖꯥꯎꯅꯕ ꯌꯥꯎꯁꯪ ꯊꯥꯕꯜ ꯆꯣꯡꯂꯁꯤ, ꯊꯥꯁꯤꯅ ꯃꯉꯥꯜ ꯐꯔꯤꯉꯩ, ꯁꯥꯅꯧꯅ ꯃꯣꯃꯣꯟ ꯅꯣꯛꯂꯤꯉꯩ, ꯃꯥꯂꯪꯅ ꯀꯥꯏꯗ ꯍꯨꯝꯂꯤꯉꯩ, ꯀꯦꯅꯗ ꯀꯦꯅ ꯆꯣꯡꯂꯁꯤ, ꯁꯥꯕꯤꯒꯤ ꯈꯨꯠꯇ ꯁꯥꯅꯧꯅ ꯄꯥꯏ, ꯁꯥꯅꯧꯒꯤ ꯈꯨꯠꯇ ꯁꯥꯕꯤꯅ ꯄꯥꯏ, ꯍꯣꯏ ꯌꯥꯏ ꯌꯥ ꯍꯣꯏ ꯌꯥ, ꯍꯣꯏ ꯌꯥ 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 ꯍꯥꯏꯗꯨꯅ ꯊꯥꯕꯜ ꯆꯣꯡꯂꯝꯃꯤ꯫ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯊꯤꯖꯕ ꯃꯥꯟꯖꯁꯨ ꯊꯥꯗꯣꯏꯒ ꯃꯤꯠꯆꯥꯟꯅꯗꯨꯅ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯩ꯫ ꯅꯤꯡꯈꯣꯝꯕꯅ ꯀꯅꯥꯒ ꯇꯣꯟꯊꯣꯏꯒ ꯄꯨꯡꯕꯥ ꯁꯦꯝꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯂꯩ ꯃꯥꯁꯨ ꯃꯄꯨꯅ ꯍꯦꯛ ꯁꯦꯝꯂꯛꯄꯒꯨꯝ ꯀꯣꯔꯧ ꯀꯧꯕ ꯁꯛꯈꯪꯗꯕ ꯂꯝꯂꯥꯟꯕ ꯑꯃꯒ ꯊꯥꯕꯜ ꯆꯣꯡꯂꯤ꯫ ꯑꯁꯨꯛ ꯅꯤꯡꯊꯤꯔꯕ ꯊꯥꯕꯜ ꯑꯁꯤꯗ ꯈꯨꯟꯈꯥꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯂꯥꯛꯇꯨꯅ ꯊꯥꯕꯜ ꯆꯣꯡꯕ ꯍꯦꯛ ꯌꯥꯎꯁꯤꯜꯂꯤ꯫ ꯏꯪꯅ ꯂꯪꯅ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯦꯛꯇ ꯍꯧꯖꯤꯜꯂꯤ ꯑꯃꯨꯊꯣꯏꯗꯣ꯫ ꯍꯣꯏ ꯏꯕꯨꯡ, ꯅꯪꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ? ꯅꯁꯛꯁꯨ ꯌꯥꯝ ꯐꯖꯩ, ꯑꯩꯒ ꯈꯪꯅꯁꯤꯗꯅ꯫ ꯅꯨꯄꯥꯗꯣ ꯄꯥꯎꯈꯨꯝꯒ ꯄꯤꯕ ꯅꯪꯗꯦ ꯃꯅꯥꯇꯣꯟ ꯃꯤꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁ ꯌꯣꯡꯆꯥꯛ ꯃꯅꯝꯁꯤꯗꯤ! ꯕꯦꯝꯃ, ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯇꯣꯏꯔ ꯍꯥꯏꯗꯤ ꯌꯣꯡꯆꯥꯛꯇꯣ ꯆꯥꯔꯛꯀꯅꯨ ꯌꯥꯗ꯭ꯔꯣ? ꯑꯩ ꯑꯣꯗꯅ ꯁꯤꯗꯣꯔꯦ ꯑꯁꯦꯡꯕ, ꯊꯣꯛꯆꯈ꯭ꯔꯒꯦ ꯑꯩꯗ꯫ ꯑꯃꯨꯊꯣꯏ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯃꯁꯤꯡꯒꯗꯨ ꯁꯠ ꯃꯦꯟꯁꯤꯜꯂꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯀꯥꯏꯕ ꯈꯪꯂꯛꯂ ꯃꯥꯜꯂꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯥꯕꯜ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯁꯣꯝꯗ ꯌꯥꯏꯃꯕꯤꯁꯨ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯍꯣꯏ ꯏꯕꯨꯡꯕꯨ ꯀꯩ ꯂꯝꯗꯒꯤꯅꯣ? ꯅꯁꯛꯇꯣ ꯑꯩꯗꯤ ꯉꯥꯎꯖꯔꯦꯀꯣ꯫ ꯕꯦꯝꯃ, ꯑꯩꯁꯦ ꯊꯥꯕꯜꯗꯤ ꯌꯥꯝꯈꯛ ꯌꯥꯝ ꯆꯠꯄꯅꯤ, ꯑꯗꯣ ꯅꯪꯁꯦ ꯊꯥꯕꯜ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯊꯦꯡꯅꯩ꯫ ꯊꯥꯕꯜꯗꯤ ꯌꯥꯝ ꯆꯣꯞꯄ ꯃꯥꯜꯂꯤ꯫ ꯀꯩꯅꯣ, ꯏꯇꯣꯝꯇ ꯆꯠꯄ ꯅꯠꯇꯦ, ꯏꯇꯥꯁꯤꯡꯒ ꯆꯠꯄꯅꯤ ꯀꯩꯅꯣ꯫ ꯑꯣ, ꯑꯗꯨꯗꯤ ꯅꯣꯏ ꯀꯥꯡꯕꯨꯁꯦ ꯊꯥꯕꯜꯗ ꯆꯣꯞꯄꯤ ꯂꯩꯁꯥꯕꯤ ꯇꯥꯔꯦꯅꯦꯀꯣ꯫ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯃꯗꯤ ꯊꯣꯛꯈ꯭ꯔꯕꯗ ꯌꯥꯏꯃꯕꯤ ꯀꯨꯏꯅ ꯂꯩꯊꯕ ꯏꯀꯥꯏꯔꯗꯨꯅ ꯇꯞꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯈꯨꯟꯈꯥꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯨꯗꯕꯤ ꯂꯩꯁꯥꯕꯤꯈꯩ ꯍꯟꯈ꯭ꯔꯕꯗ ꯃꯅꯥꯠꯀꯤ ꯐꯤꯖꯣꯜ ꯅꯤꯡꯊꯤꯅ ꯁꯦꯠꯂꯤꯕꯤ ꯈꯨꯟꯗꯛꯀꯤ ꯂꯩꯁꯥꯕꯤ ꯀꯌꯥꯅ ꯊꯥꯕꯜ ꯃꯄꯨꯡ ꯐꯥꯅ ꯆꯣꯡꯗꯨꯅ, ꯑꯍꯜ ꯂꯃꯟ ꯀꯌꯥꯅ ꯌꯦꯡꯕ ꯂꯥꯛꯄꯤꯗꯨꯅ ꯏꯪꯅ ꯀꯨꯝꯁꯤꯒꯤ ꯊꯥꯕꯜꯁꯨ ꯂꯣꯏꯁꯤꯟꯈꯤ꯫